Hello, good morning. Good evening, everyone. Ngasi evening tayo. Itulog ka tumbagi tawag nga mo siya. Kasi na siya mo nga mo siya nga na. Ay lagi din dong nga siya mo nga mo na zake. Ngasi Hindu newspaper analysis Manipuri that say how's it Date 4 January 2025 ki Hindu newspaper sa pagkat sa headline India protests China's new contest in Ladakh. 인디아가 China가 relationshipꯁꯦ ꯌꯥꯝꯅ ꯍꯧꯖꯤꯛ ꯍꯥꯟꯅ ꯐꯒꯠꯂꯝꯃꯕꯅꯤꯀꯣ ꯑꯗꯣ ꯉꯔꯥꯡ ꯅꯍꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯏꯅꯥꯅ ꯍꯥꯏꯗꯤ geographical regionꯅꯤ ꯍꯥꯏꯅ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯆꯨꯒꯨꯝꯕ ꯂꯩꯗꯅꯀꯣ ꯅꯠꯇ꯭ꯔꯒ or ꯃꯦꯞꯇ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯀꯔꯤꯗ ꯑꯣꯏꯔꯁꯨ ꯂꯥꯎꯊꯣꯛꯄ ꯑꯃ ꯂꯩꯗꯅ ꯁꯤꯗꯤ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯂꯥꯎꯊꯣꯛꯄꯗ ꯁ꯭ꯇꯦꯆꯨꯒꯨꯝꯕ ꯑꯃꯗ ꯍꯥꯏꯗꯤ ꯁ꯭ꯇꯦꯆꯨꯒꯨꯝꯕ ꯑꯃ ꯊꯝꯃꯒ ꯂꯥꯎꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯄꯥꯔꯠ ꯈꯔ ꯌꯥꯎꯔꯦ ꯍꯥꯏꯗꯤ ꯃꯣꯏꯒꯤꯅꯦꯅ ꯆꯥꯏꯅꯥꯅ ꯂꯥꯎꯊꯣꯛꯄ ꯃꯇꯝꯗꯀꯣ ꯑꯗꯨ ꯀꯥꯎꯟꯇꯤꯁ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯁ꯭ꯇꯥꯏꯜꯅꯤꯀꯣ ꯑꯩꯈꯣꯏꯒꯤꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯃꯣꯏꯒꯤꯁꯨ ꯃꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯑꯅꯧꯕ ꯗꯤꯁꯇ꯭ꯔꯤꯛꯅꯤ ꯀ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯗꯣ ꯑꯗꯨꯗꯩꯗ ꯂꯗꯥꯈꯀꯤ ꯄꯥꯔꯠ ꯈꯔ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯒꯤ ꯂꯗꯥꯈꯀꯤ ꯄꯥꯔꯠ ꯈꯔ ꯌꯥꯎꯕꯗꯣ ꯑꯗꯨꯗꯩꯗ ꯏꯟꯗꯤꯌꯥꯁꯦ ꯁꯥꯎꯕꯅꯦꯕꯀꯣ ꯑꯗꯨ ꯄꯥꯔꯠꯇꯣ ꯀꯔꯤ ꯄꯥꯔꯠꯅꯣ ꯑꯗꯒꯤ ꯀꯔꯤ ꯀꯩꯅꯣꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤꯀꯣ ꯃꯅꯨꯡꯗ ꯀꯩ ꯄꯥꯔꯠꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯤꯌꯥꯟ ꯑꯦꯟ ꯍꯦꯀꯥꯡ ꯍꯥꯏꯁꯤꯀꯣ ꯍꯤꯌꯥꯟ ꯑꯦꯟ ꯍꯦꯀꯥꯡ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯍꯣꯇꯥꯟ ꯄ꯭ꯔꯤꯐꯦꯛꯆꯔꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯍꯤꯌꯥꯟ ꯑꯦꯟ ꯍꯦꯀꯥꯡ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤꯅ ꯃꯁꯤꯁꯦ ꯑꯛꯁꯥꯏ ꯆꯤꯟ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯏꯟꯗꯤꯌꯥꯅ ꯀ꯭ꯂꯦꯝ ꯇꯧꯔꯤꯕ ꯖꯒꯥꯁꯤꯅ ꯑꯛꯁꯥꯏ ꯆꯤꯟ ꯍꯥꯏꯕꯀꯣ ꯃꯣꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯏꯁꯤꯅ ꯃꯣꯏꯅ ꯑꯛꯁꯥꯏ ꯆꯤꯟꯁꯦ ꯃꯣꯏ ꯃꯃꯤꯡꯗ ꯍꯤꯌꯥꯟ ꯑꯦꯟ ꯍꯦꯀꯥꯡ ꯍꯥꯏꯅ ꯊꯣꯜꯂꯦꯕꯀꯣ ꯍꯤꯌꯥꯟ ꯑꯦꯟ ꯍꯦꯀꯥꯡ ꯀꯣ ꯖꯤꯟꯁꯤꯌꯥꯡ ꯄ꯭ꯔꯣꯚꯤꯟꯁꯀꯤꯗ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯣꯏꯁꯦ ꯑꯗꯨꯅ ꯑꯗꯨꯗ ꯏꯟꯗꯤꯌꯥꯅ ꯍꯥꯏꯁꯦ ꯆꯥꯏꯅꯥꯗ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯚꯔꯦꯟꯇꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯀꯥꯏꯕ ꯌꯥꯄꯣꯟꯇꯦ ꯀꯣ ꯍꯥꯏꯗꯤ ꯅꯣꯏ ꯆꯥꯏꯅꯥꯒꯤ ꯂꯝꯅꯦ ꯍꯥꯏꯅ ꯂꯧꯁꯤꯜꯂꯛꯄꯗꯣ ꯌꯥꯔꯣꯏ ꯀꯣ ꯁꯣꯚꯔꯦꯟꯇꯤ ꯉꯥꯛꯀꯗꯕꯅꯤ ꯀꯣ ꯑꯛꯁꯥꯏ ꯆꯤꯟꯁꯦ ꯅꯣꯏꯅ ꯏꯂꯤꯒꯦꯂꯤ ꯂꯧꯈꯤꯕꯅꯤ ꯑꯩꯈꯣꯏꯗꯒꯤ ꯂꯥꯟ ꯇꯧꯔꯒ ꯂꯧꯈꯤꯕꯅꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯥꯏꯅꯥꯒꯤ ꯑꯣꯀꯨꯄꯦꯁꯟꯁꯤ ꯌꯥꯗꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯅ ꯂꯥꯟꯅ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯂꯥꯟꯅ ꯁꯟꯗꯣꯛꯀꯅꯨ ꯏꯟꯗꯤꯌꯥꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯏꯀꯣ ꯗꯤꯄ꯭ꯂꯣꯃꯦꯇꯤꯀꯦꯜꯂꯤ ꯀꯟꯇꯦꯛꯁꯇ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯗꯣꯕꯜ ꯑꯦꯟ ꯋꯥꯡꯌꯤ ꯎꯅꯈꯤꯕꯒꯁꯨ ꯂꯩꯈ꯭ꯔꯦꯕ ꯁꯤ ꯎꯅꯕꯁꯦ ꯇꯁꯦꯡꯕꯒꯤꯗꯤ ꯑꯩꯈꯣꯏꯒꯤ WMCC ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒ ꯆꯥꯏꯅꯥꯒ ꯎꯅꯅꯕꯒꯤ ꯑꯃ ꯇꯧꯈꯤ 30 ꯁꯨꯕꯗꯣ ꯅꯕꯦꯝꯕꯔ ꯑꯗꯥꯏꯗ ꯎꯅꯈꯤꯕꯅꯦ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔ ꯑꯩ ꯍꯥꯏꯐꯦꯠꯇꯤ ꯀꯥꯎꯔꯦ ꯕꯠ WMCC ꯗꯤꯁꯦꯝꯕꯔ ꯑꯣꯏꯔꯝꯕ ꯃꯥꯜꯂꯦ WMCCꯗ ꯎꯅꯈꯤꯕ ꯀꯨꯏꯗ꯭ꯔꯤꯗ ꯉꯥꯏꯔꯤꯕꯀꯣ ꯑꯗꯨꯗ ꯇꯦꯟꯁꯟ ꯃꯌꯥꯝ ꯑꯃ ꯍꯥꯟꯅ ꯂꯩꯔꯝꯕꯗꯣ ꯈꯔ ꯐꯥꯊꯔꯨꯔꯕꯅꯦꯕ ꯁꯤ ꯎꯅꯕꯗꯒꯤ ꯕꯠ ꯁꯤꯁꯦ ꯉꯁꯤ ꯑꯃꯨꯛ ꯂꯥꯎꯊꯣꯔꯛꯑꯕꯅꯤꯅ ꯆꯥꯏꯅꯥꯅ ꯃꯣꯏ ꯂꯝꯅꯦꯅ ꯂꯥꯎꯊꯣꯔꯛꯑꯕꯅꯤꯅ ꯑꯃꯨꯛ ꯁꯥꯎꯒꯠꯅꯔꯛꯇꯣꯔꯤꯑꯕꯀꯣ ꯑꯗꯨꯗꯨꯅꯤꯀꯣ ꯑꯗꯣ ꯏꯟꯗꯤꯌꯥꯒ ꯍꯧꯖꯤꯛꯀꯤ ꯆꯥꯏꯅꯥꯒꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯍꯥꯏꯐꯦꯠ ꯍꯤꯁꯇ꯭ꯔꯤ ꯃꯆꯥ ꯑꯃꯇꯪ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯌꯦꯛꯆꯔꯝꯒꯦꯀꯣ ꯍꯤꯁꯇ꯭ꯔꯤꯁꯦ ꯍꯤꯁꯇ꯭री मचा अमतंग आई हाइफेट येक्सरंगे इंडिया के चाइना रिलेशनशिप को इंडिया चाइना रिलेशनशिप से कनोदे हौसरागे 2017 अदाइदा अखोइगी दोकलाम स्टैंड ऑफ एना मले तौगी को दोकलाम स्टैंड सिसे अखोइगी दोकलाम माइसे भूटान एरा अदाइदा लेदोनी को अदाइदा मोइसे नुमै काफथन नुमै पाइनरगा हाइदि स्टैंड ऑफ तौना बाइदि नुमै तमनारा लेनबदो अदुदुनी को साथीबे इरांग अमस तौग्रे अदगी अदै मतुंगदा 2020 को 2020 दा अमु जिके हारिबा गलवान हाइसे गलवान हाइबा जगह से सिदनी को जिके अक्साइ चिनाइ जे सिजनी को सिसे सिगी लाइन से कोइना लाइन ऑफ एक्चुअल कंट्रोल हाइदुनी को सिगी अक्साइ चिन जगह सिदा गलवान जे साइदा लेदनी को सिगी गलवान हाइसे को साइदा लेदनी गलवान को दोकलाम दु दिया सोम नाकन भूटान सोम नाकन द लेग्रे तोपम मेब द यिंग जे येंग सिको अदो गलवान से
ꯑꯛꯁꯥꯏ ꯆꯤꯟꯒꯤ ꯄꯥꯠ ꯍꯥꯏꯗꯤ ꯒꯜꯋꯥꯟꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯀꯥꯞꯊꯠꯅꯕ ꯐꯅꯌꯥꯝ ꯆꯥꯎꯕ ꯑꯃ ꯀꯥꯞꯊꯠꯅꯕ ꯑꯃ ꯇꯧꯈ꯭ꯔꯕꯅꯦꯕ ꯑꯗꯨꯗꯨꯅ 2020ꯗꯀꯣ ꯑꯗꯣ ꯒꯜꯋꯥꯟ ꯀ꯭ꯂꯥꯁ ꯑꯃ ꯇꯧꯈ꯭ꯔꯕꯅꯤ ꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ 2022 ꯑꯗꯒꯤ 23 ꯑꯗꯥꯏꯗ ꯐꯒꯠꯂꯛꯑꯕꯅꯦꯕ ꯁꯤꯒꯤ ꯀ꯭ꯂꯥꯁ ꯇꯧꯕꯁꯦ ꯗꯤꯁꯏꯟꯒꯦꯖꯃꯦꯟ ꯇꯧꯅꯗꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯏꯟꯒꯦꯖꯃꯦꯟ ꯍꯥꯏꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯅꯕꯗꯣ ꯍꯟꯗꯣꯛꯅꯔꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯁꯤꯗꯒꯤ ꯍꯟꯗꯣꯛꯅꯔꯁꯦ ꯍꯥꯏꯅ 2022ꯗꯀꯣ ꯇꯧꯕꯅꯦꯕ 2022ꯗ ꯍꯟꯗꯣꯛꯅꯗꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯅꯤ ꯈꯛꯇꯅꯦꯕ ꯍꯟꯗꯣꯛꯅꯒꯤꯗ꯭ꯔꯤꯁꯦ ꯗꯦꯝꯁꯣꯛ ꯑꯦꯟ ꯗꯦꯞꯁꯥꯡ ꯍꯥꯏꯅꯀꯣ ꯗꯦꯝꯁꯥꯡ ꯀꯣ ꯑꯇꯩꯗꯤ ꯂꯣꯏ ꯍꯟꯗꯣꯛꯅꯗꯅ ꯈꯣꯠꯇꯅ ꯇꯧꯅꯈꯤꯕꯅꯦ ꯗꯦꯝꯁꯣꯛ ꯑꯦꯟ ꯗꯦꯝꯁꯥꯡ ꯍꯥꯏꯁꯦ ꯗꯦꯝꯁꯣꯛꯁꯤꯅ ꯁ꯭ꯋꯥꯏꯗ ꯂꯩꯗꯣꯏꯅꯤꯀꯣ ꯗꯦꯝꯁꯣꯛꯁꯤꯅ ꯁ꯭ꯋꯥꯏꯗ ꯂꯩ ꯁꯤꯒꯤ ꯃꯈꯥꯗ ꯗꯦꯝꯁꯣꯛꯁꯦ ꯑꯗꯨꯒ ꯗꯦꯞꯁꯥꯡ ꯍꯥꯏꯁꯤꯅ ꯁ꯭ꯋꯥꯏꯗ ꯂꯩꯗꯣꯏꯅꯤꯀꯣ ꯗꯦꯞꯁꯥꯡ ꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯁꯥꯒꯤ ꯑꯦꯔꯤꯌꯥꯁꯦ ꯈꯛꯇꯪ ꯄꯦꯟꯁꯤꯜ ꯂꯩꯔꯒ ꯑꯇꯩ ꯑꯦꯔꯤꯌꯥ ꯁꯥꯋꯥꯏꯒꯤ ꯑꯦꯔꯤꯌꯥ ꯑꯇꯩ ꯑꯦꯔꯤꯌꯥꯁꯤꯡꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯦꯗꯣ ꯁ꯭ꯋꯥꯏꯗ ꯂꯩꯔꯅꯤꯀꯣ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯅꯛꯄ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯂꯗꯥꯛꯀ ꯈ꯭ꯋꯥꯏ ꯅꯛꯅꯕ ꯀꯩꯅꯣ ꯁꯤꯇꯤ ꯍꯥꯏꯇꯥꯔꯒꯗꯤ ꯂꯦꯁꯨ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯗꯦꯞꯁꯥꯡꯒ ꯗꯦꯝꯆꯣꯛꯀꯁꯦ ꯁꯤ ꯈꯛꯇꯅꯦꯕ ꯍꯥꯏꯗꯤ ꯗꯤꯁꯏꯟꯒꯦꯖꯃꯦꯟ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯤꯁꯦ ꯑꯇꯩꯗꯤ ꯂꯣꯏꯅꯃꯛ ꯗꯤꯁꯏꯟꯒꯦꯖꯃꯦꯟ 2022-23ꯗ ꯇꯧꯈ꯭ꯔꯕꯅꯦꯕ ꯁꯣ ꯃꯔꯤꯁꯦ ꯐꯒꯠꯂꯛꯑꯕꯅꯦꯕ ꯃꯔꯤꯁꯦ ꯐꯒꯠꯂꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯃ ꯄꯟꯈꯤꯕꯗꯣ WMCC ꯍꯥꯏꯅ ꯄꯟꯈꯤꯕꯗꯣ ꯍꯥꯏꯗꯤ WMCCꯁꯦ ꯇꯁꯦꯡꯕꯒꯤꯗꯤ 2000 ꯑꯗꯥꯏꯗ ꯑꯣꯏꯔꯝꯒꯅꯤꯀꯣ ꯍꯥꯏꯗꯤ ꯋꯥꯔꯀꯤꯡ ꯁꯤꯒꯤ 2020 ꯁ꯭ꯋꯥꯏꯗꯅꯤꯀꯣ ꯋꯥꯔꯀꯤꯡ 21 ꯑꯣꯏꯔꯕ ꯃꯥꯜꯂꯦ working mechanism for consultation and coordination ꯀꯣ ꯁꯤꯁꯦ ꯏꯟꯗꯤꯌꯥꯒ ꯍꯧꯖꯤꯛꯀꯤ ꯆꯥꯏꯅꯥꯒꯒꯤ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤ ꯃꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯈꯛꯅꯤꯀꯣ ꯃꯤꯇꯤꯡꯁꯦ ꯄꯦꯔꯣꯗꯤꯛ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯦꯔꯣꯗꯤꯛ ꯑꯣꯏꯅ ꯃꯤꯇꯤꯡ ꯇꯧꯁꯦꯅ ꯍꯥꯏꯅꯈꯤꯕꯅꯤꯀꯣ ꯑꯗꯨꯗ 29 ꯁꯨꯕꯗꯅ ꯕꯩꯖꯤꯡꯗ ꯇꯧꯈ꯭ꯔꯦ ꯀꯣ ꯃꯦ ꯑꯗꯥꯏꯗ ꯑꯗꯨꯒ 30 ꯁꯨꯕꯗꯅ ꯃꯦ 2024ꯒꯤꯅꯤꯀꯣ ꯃꯃꯥꯡ ꯆꯍꯤꯒꯤꯗ ꯑꯗꯨꯒ 30 ꯁꯨꯕ ꯃꯤꯇꯤꯡꯗꯨꯅ ꯀꯗꯥꯏꯗ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯇꯧꯈꯤꯅꯤꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ December 5ꯗ ꯇꯧꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯁꯤ ꯄꯦꯔꯣꯗꯤꯛ ꯃꯤꯇꯤꯡ ꯇꯧꯁꯦꯅ ꯍꯥꯏꯅꯕꯗꯣ ꯍꯥꯏꯗꯤ ꯗꯤꯄ꯭ꯂꯣꯃꯦꯇꯤꯀꯦꯜ ꯋꯥꯏꯁꯇ ꯄꯦꯔꯣꯗꯤꯛ ꯃꯤꯇꯤꯡ ꯇꯧꯅꯁꯦꯅ ꯍꯥꯏꯅꯈ꯭ꯔꯕꯅꯦꯕ ꯁꯤꯗꯩꯁꯤꯗ ꯗꯣꯀ꯭ꯂꯥꯝ ꯀꯩꯅꯣꯒꯤ ꯑꯥꯐꯇꯔ ꯗꯣꯀ꯭ꯂꯥꯝ ꯒꯣꯜꯋꯥꯟ ꯊꯣꯛꯈ꯭ꯔ ꯃꯇꯨꯡ ꯗꯤꯁꯏꯟꯒꯦꯖꯃꯦꯟ ꯇꯧꯅꯕ ꯃꯔꯤꯁꯦ ꯐꯒꯠꯂꯛꯑꯕꯅꯤ ꯑꯗꯨꯒ ꯃꯔꯤꯁꯦ ꯐꯒꯠꯂꯛꯑꯕꯅꯤ ꯑꯗꯨꯕꯨ ꯉꯔꯥꯡ ꯅꯍꯥꯟ ꯊꯣꯛꯏꯕ ꯄꯥꯎ ꯍꯥꯏꯗꯤ ꯁꯤꯒꯤ ꯂꯥꯎꯊꯣꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯁꯤ ꯑꯃꯨꯛ ꯍꯥꯏꯗꯤ ꯃꯤꯇꯤꯡꯁꯦ ꯃꯈꯥ ꯆꯠꯊꯗꯅꯕ ꯊꯤꯡꯅꯈꯤꯕꯐꯥꯎ ꯌꯥꯏꯀꯣ ꯑꯗꯣ ꯏꯟꯗꯤꯌꯥꯒ ꯆꯥꯏꯅꯥꯒ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯆꯥꯏꯅꯥꯅ ꯈꯤꯇꯪ ꯑꯝꯇꯛ ꯂꯩꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯁ ꯑꯣꯔ ꯑꯥꯏꯗꯔ ꯗꯤꯕꯂꯞꯃꯦꯟꯗ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯀꯩꯅꯣꯗ ꯑꯣꯏꯒꯦꯔꯥ ꯇ꯭ꯔꯦꯗꯇ ꯑꯣꯏꯒꯦꯔꯥ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯁꯤꯀꯣ ꯏꯟꯗꯤꯌꯥꯒ ꯆꯥꯏꯅꯥꯒꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇꯨ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯒꯤ ꯄ꯭ꯔꯦꯖꯦꯟ ꯁꯤꯆꯨꯋꯦꯁꯟꯁꯤꯒ ꯃꯔꯤ ꯍꯥꯏꯐꯦꯠ ꯂꯩꯅꯅ ꯆꯥꯏꯅꯥꯅ ꯄꯥꯝꯃꯤꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗꯒꯤ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯆꯥꯏꯅꯥꯁꯀꯤ ꯗꯤꯃꯥꯟ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯅ ꯄꯥꯝꯃꯤꯁꯦ ꯇꯁꯦꯡꯕꯒꯤꯗꯤ ꯑꯩꯈꯣꯏꯗ ꯀꯝꯄꯦꯅꯤꯁꯤꯡꯁꯦ ꯊꯥꯖꯤꯜꯂꯛꯄꯀꯣ ꯆꯥꯏꯅꯤꯁ ꯀꯝꯄꯦꯅꯤꯁꯤꯡ ꯃꯌꯥꯝ ꯑꯃ ꯊꯤꯡꯉꯤꯗꯅ ꯍꯧꯖꯤꯛ ꯀꯣ ꯀꯝꯄꯦꯅꯤꯁ ꯃꯌꯥꯝ ꯑꯃ ꯆꯥꯏꯅꯤꯁ ꯀꯝꯄꯦꯅꯤꯁ ꯃꯌꯥꯝ ꯑꯃ ꯊꯤꯡꯕꯗꯣ ꯊꯥꯖꯤꯜꯂꯛꯄ ꯑꯗꯒꯤ ꯚꯤꯖꯥꯁꯀꯤ ꯏꯁꯨꯁ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯚꯤꯖꯥ ꯄꯤꯅꯕ ꯈꯣꯠꯅꯕꯒꯤ ꯑꯗꯨꯒꯤ ꯏꯁꯨꯗꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯂꯣꯏꯁꯟꯕꯀꯣ ꯐ꯭ꯂꯥꯏꯠ ꯂꯩꯇꯕ ꯐ꯭ꯂꯥꯏꯠꯁꯦ ꯍꯧꯖꯤꯛ ꯂꯩꯇꯦꯕ ꯗꯥꯏꯔꯦꯛ ꯐ꯭ꯂꯥꯏꯠꯁꯦ ꯑꯗꯣ ꯗꯥꯏꯔꯦꯛ ꯐ꯭ꯂꯥꯏꯠꯁꯦ ꯂꯩꯍꯟꯕ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗ ꯆꯠꯂꯒ ꯇꯧꯅꯕ ꯑꯗꯒꯤ ꯖꯔꯅꯦꯂꯤꯁ ꯃꯌꯥꯝ ꯑꯃ ꯆꯥꯏꯅꯤꯁꯀꯤ ꯖꯔꯅꯦꯂꯤꯁ ꯃꯌꯥꯝ ꯑꯃꯁꯨ ꯐꯥꯖꯤꯜꯂ ꯊꯝꯃꯤꯕꯀꯣ ꯑꯦꯟ ꯑꯣꯜꯁꯣ ꯖꯔꯅꯦꯂꯤꯁꯁꯦ ꯕꯣꯠ ꯁꯥꯏꯠꯇꯀꯣ ꯍꯥꯏꯗꯤ ꯃꯁꯤꯁꯦ ꯇꯧꯅꯗꯕ ꯍꯥꯏꯗꯤ ꯃꯁꯤꯁꯦ ꯇꯧꯅꯗꯕ ꯍꯥꯏꯁꯦ ꯆꯥꯏꯅꯥꯅ ꯗꯤꯃꯥꯟ ꯇꯧꯔꯤ ꯑꯗꯣ ꯆꯥꯏꯅꯥꯒꯤ ꯄꯣꯂꯤꯁꯤꯁꯦ ꯀꯔꯝꯕ ꯄꯣꯂꯤꯁꯤ ꯇꯧꯒꯦ ꯍꯥꯏꯇꯥꯔꯀꯥꯟꯗ ꯒꯦꯝ ꯑꯣꯐ ꯑꯦꯇ꯭ꯔꯤꯁꯟ ꯀꯣ ꯒꯦꯝ ꯑꯣꯐ ꯑꯦꯇ꯭ꯔꯤꯁꯟꯅꯦ ꯁꯤ ꯍꯧꯖꯤꯛꯀꯤ ꯆꯥꯏꯅꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯑꯩ ꯍꯥꯏꯔꯛꯀꯦꯕ
ꯂꯝꯁꯦ ꯑꯩꯈꯣꯏ ꯈꯟꯅꯗꯦ ꯀ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯝ ꯆꯥꯏꯅꯥꯅ ꯇꯧꯕ ꯄ꯭ꯂꯥꯟꯁꯦ ꯑꯁꯤ ꯉꯥꯛꯇꯅꯦꯕ ꯏꯟꯗꯤꯌꯥꯒ ꯆꯥꯏꯅꯥꯒ ꯑꯩꯈꯣꯏꯁꯦ ꯈꯟꯅꯗꯦ ꯍꯧꯖꯤꯛꯁꯨ ꯃꯣꯏ ꯑꯗꯨꯝ ꯍꯥꯏꯗꯣꯏꯅꯦꯕ ꯈꯟꯅꯗꯦ ꯑꯗꯨꯗꯨꯕꯨ ꯍꯥꯏꯔꯒ ꯅꯣꯡꯉꯥꯜꯂ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯀꯥꯟꯗ ꯈꯟꯅꯗꯦꯗꯤ ꯍꯥꯏꯗꯣꯏꯅꯦꯕ ꯈꯟꯅꯗꯦ ꯍꯥꯏꯔꯀꯥꯟꯗ ꯂꯝꯁꯦ ꯂꯝꯁꯦ ꯑꯩꯈꯣꯏꯒꯤꯅꯦꯅ ꯗꯥꯛ ꯂꯥꯎꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄꯀꯣ ꯈꯟꯅꯗꯦ ꯑꯃꯨꯛ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯂꯝꯁꯦ ꯑꯩꯈꯣꯏꯒꯤꯅꯦ ꯑꯃꯨꯛ ꯍꯥꯏꯔꯛꯇꯣꯏꯅꯦ ꯍꯥꯏꯕꯗꯤ ꯄꯣꯠꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯗꯥꯏꯔꯦꯛ ꯎꯍꯟꯗꯕꯤꯗ ꯐꯥꯖꯤꯜꯂꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯀꯥꯏꯅꯒ ꯍꯥꯏꯍꯜꯂꯒ ꯑꯗꯨꯗꯨꯒ ꯂꯝꯗꯤ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯒꯨꯝꯕꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯤꯕ ꯄꯣꯠꯇꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯕ ꯑꯣꯏꯅ ꯎꯍꯟꯕ ꯃꯌꯥꯝꯗ ꯑꯗꯨꯗꯨꯒ ꯃꯣꯏꯒꯤ ꯂꯝꯅꯦꯅ ꯗꯥꯛꯂꯦꯛ ꯍꯥꯏꯔꯛꯄ ꯃꯣꯏꯒꯤ ꯇꯥꯝꯅꯤ ꯃꯣꯏꯒꯤ ꯀꯩꯅꯣꯅꯤꯅ ꯍꯥꯏꯔꯛꯄꯀꯣ ꯑꯗꯨꯒꯨꯝꯕ ꯈꯔ ꯊꯕꯛ ꯈꯔ ꯇꯧꯋꯦ ꯑꯗꯨꯗꯣ ꯒꯦꯝ ꯑꯣꯐ ꯑꯦꯇ꯭ꯔꯤꯁꯟ ꯀꯧꯋꯦꯕ ꯍꯥꯏꯗꯤ ꯌꯥꯔꯦ ꯆꯨꯝꯃꯦꯅ ꯍꯥꯏꯔꯒ ꯆꯨꯝꯃꯤ ꯄꯣꯠꯇꯣ ꯈꯪꯁꯤꯟꯅꯗꯕ ꯁꯥꯕ ꯍꯥꯏꯇꯥꯔꯦ ꯆꯨꯝꯃꯤ ꯄꯣꯠꯇꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯀꯩꯅꯣ ꯏꯕꯥꯅꯤ ꯈꯟꯅꯗꯦ ꯀꯩꯅꯣ ꯀꯥꯏꯅ ꯍꯥꯏꯅꯔꯒ ꯑꯩꯅ ꯉꯝꯃꯕꯗꯤ ꯀꯩꯅꯣꯅ ꯂꯥꯁꯇ ꯇꯥꯁꯜꯂꯛꯄꯗꯣ ꯑꯗꯨꯗꯨꯅꯤꯀꯣ ꯒꯦꯝ ꯑꯣꯐ ꯑꯦꯇ꯭ꯔꯤꯁꯟꯁꯦ ꯑꯗꯣ ꯏꯟꯗꯤꯌꯥꯒ ꯆꯥꯏꯅꯥꯒꯒꯤ ꯇ꯭ꯔꯦꯗꯇ ꯑꯃꯨꯛ ꯌꯦꯡꯁꯦꯕ ꯇ꯭ꯔꯦꯗꯇ ꯀꯅꯥꯅ ꯉꯝꯃꯤꯒꯦ ꯍꯥꯏꯗꯤ ꯃꯃꯥꯡꯁꯤꯗ ꯑꯗꯣ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯇ꯭ꯔꯦꯗ ꯗꯤꯐꯤꯁꯤꯠ ꯂꯩꯌꯦꯕ ꯆꯥꯏꯅꯥꯒ ꯇ꯭ꯔꯦꯗ ꯇꯧꯅꯕꯁꯤꯗ ꯇ꯭ꯔꯦꯗ ꯗꯤꯐꯤꯁꯤꯠꯁꯦ ꯑꯔꯥꯎꯟ ꯂꯥꯏꯛ ꯍꯥꯏꯗꯤ US dollarꯗꯀꯣ 105 ꯕꯤꯂꯤꯌꯟ ꯍꯦꯟꯅ ꯂꯩꯌꯦꯕ ꯑꯁꯤꯁꯦ ꯐꯍꯟꯕ ꯑꯃ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯍꯥꯏꯗꯤ ꯇ꯭ꯔꯦꯗ ꯗꯤꯐꯤꯁꯤꯠ ꯂꯩꯍꯟꯗꯕ ꯑꯃ ꯆꯪꯉꯦꯕ ꯏꯟꯗꯁꯇ꯭ꯔꯤꯗ ꯑꯩꯈꯣꯏ ꯆꯥꯏꯅꯥꯅ ꯗꯣꯃꯤꯅꯦꯠ ꯌꯥꯝ ꯇꯧꯋꯦꯕ ꯏꯟꯗꯁꯇ꯭ꯔꯤꯗ ꯀꯔꯝꯕ ꯏꯟꯗꯁꯇ꯭ꯔꯤꯗ ꯗꯣꯃꯤꯅꯦꯠ ꯌꯥꯝ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯀꯥꯔ ꯏꯚꯤ ꯍꯥꯏꯗꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯚꯦꯍꯤꯀꯜꯁ ꯃꯌꯥꯝ ꯑꯃ ꯏꯂꯦꯛꯇ꯭ꯔꯤꯛ ꯆꯦꯟꯕ ꯀꯥꯔꯁ ꯃꯌꯥꯝꯗꯣ ꯑꯗꯨꯗꯁꯨ ꯃꯣꯏꯅ ꯗꯣꯃꯤꯅꯦꯠ ꯇꯧꯔꯦ ꯁꯣꯂꯔ ꯏꯅꯔꯖꯤ ꯄꯨꯊꯣꯛꯄꯗꯁꯨ ꯃꯣꯏꯅ ꯗꯣꯃꯤꯅꯦꯠ ꯇꯧꯔꯦ ꯂꯤꯊꯤꯌꯝ ꯑꯥꯏꯌꯟ ꯕꯦꯇ꯭ꯔꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯁꯤꯖꯤꯟꯅꯔꯤꯕ ꯂꯤꯊꯤꯌꯝ ꯑꯥꯏꯌꯟ ꯕꯦꯇ꯭ꯔꯤꯁꯦ ꯁꯤꯁꯤꯗꯁꯨ ꯃꯣꯏꯅ ꯍꯦꯟꯅ ꯌꯥꯝ ꯄꯨꯊꯣꯛꯑꯦ ꯀꯣ ꯕꯦꯇ꯭ꯔꯤꯁꯀꯨꯝꯕ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯆꯪꯉꯤꯕ ꯃꯦꯇꯔꯤꯌꯦꯜꯁꯤꯡꯁꯦ ꯃꯣꯏꯗ ꯌꯥꯝ ꯐꯪꯉꯦꯕꯀꯣ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯣꯔꯠꯇꯁꯨꯀꯣ ꯍꯥꯏꯗꯤ ꯑꯦꯛꯁꯄꯣꯔꯠꯇꯁꯨ ꯑꯗꯒꯤ ꯏꯝꯄꯣꯔꯠ ꯇꯧꯅꯕꯗꯁꯨ ꯃꯣꯏꯒꯤ ꯆꯥꯏꯅꯤꯁ ꯀꯝꯄꯦꯅꯤꯅ ꯇꯧꯔꯤꯁꯦ ꯃꯣꯏ ꯗꯣꯃꯦꯁꯇꯤꯛ ꯇ꯭ꯔꯦꯗꯇꯒꯤ ꯍꯥꯏꯗꯤ ꯗꯣꯃꯦꯁꯇꯤꯛ ꯌꯨꯁꯇꯒꯤ ꯑꯦꯛꯁꯄꯣꯔꯠꯅ ꯍꯦꯟꯅ ꯃꯣꯏꯗꯤ ꯐꯣꯀꯁ ꯄꯤ ꯀꯣ ꯑꯗꯨꯗꯨꯅ ꯏꯟꯗꯤꯌꯥꯗ ꯑꯦꯛꯁꯄꯣꯔꯠ ꯇꯧꯔꯤꯒꯦ ꯃꯣꯏ ꯍꯔꯥꯎꯖꯩ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯟ ꯏꯀꯣꯅꯣꯃꯤꯗꯗꯤ ꯁꯣꯛꯇꯣꯏꯅꯤꯗꯅ ꯏꯟꯗꯤꯌꯥꯅ ꯁꯥꯖꯕ ꯄꯣꯠꯇꯤ ꯃꯣꯏ ꯌꯨꯁ ꯇꯧꯔꯔꯣꯏꯕ ꯑꯗꯨꯗꯨꯒ ꯃꯣꯏꯅ ꯁꯥꯕ ꯄꯣꯠꯇꯤ ꯏꯟꯗꯤꯌꯥꯗ ꯑꯗꯨꯝ ꯊꯥꯖꯤꯜꯂꯛꯇꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯇ꯭ꯔꯦꯗ ꯗꯤꯐꯤꯁꯤꯠꯁꯦ ꯃꯁꯥꯅ ꯑꯗꯨꯝ ꯂꯩꯐꯝ ꯊꯣꯛꯑꯦꯕ ꯑꯗꯒꯤ ꯃꯦꯖꯣꯔ ꯑꯣꯏꯕ ꯏꯟꯗꯁꯇ꯭ꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯃꯣꯏꯅ ꯄꯥꯏꯁꯜꯂ ꯂꯩꯔꯕꯅꯤꯅ ꯏꯟꯗꯤꯌꯥꯗꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛꯁꯨ ꯆꯥꯏꯅꯥꯒꯤ ꯁ꯭ꯇ꯭ꯔꯣꯡ ꯄꯣꯏꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯌꯦꯕ ꯇ꯭ꯔꯦꯗꯇꯁꯨ ꯑꯗꯒꯤ ꯀꯩꯅꯣꯗꯁꯨ ꯍꯥꯏꯗꯤ ꯁꯦꯃꯤ ꯀꯟꯗꯛꯇꯔꯁꯦ ꯃꯣꯏꯒꯤꯗꯤ ꯁ꯭ꯇ꯭ꯔꯣꯡ ꯄꯣꯏꯟꯅꯦꯕ ꯁꯦꯃꯤ ꯀꯟꯗꯛꯇꯔꯁꯦ ꯃꯣꯏꯒꯤꯗꯗꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯁꯦꯃꯤ ꯀꯟꯗꯛꯇꯔꯁ ꯀꯣ ꯑꯗꯒꯤ ꯃꯤꯅꯔꯦꯜꯁꯇꯁꯨ ꯃꯃꯥꯡꯗꯁꯨ ꯅꯩꯅꯈ꯭ꯔꯦꯅꯀꯣ ꯃꯤꯅꯔꯦꯜꯁꯇꯁꯨ ꯑꯩꯈꯣꯏꯒꯤ ꯔꯦꯌꯔ ꯑꯥꯔꯠ ꯀ꯭ꯔꯤꯇꯤꯀꯦꯜ ꯃꯤꯅꯔꯦꯜ ꯀꯣ ꯁꯤꯁꯦ ꯔꯦꯌꯔ ꯑꯥꯔꯠꯇꯁꯨ ꯃꯣꯏꯅ 60% ꯍꯦꯟꯅ ꯒ꯭ꯂꯣꯕꯦꯜꯒꯤ 60% ꯇ꯭ꯔꯦꯗꯁꯦ ꯃꯣꯏꯅ ꯍꯦꯟꯅ ꯄꯥꯏꯁꯜꯂꯤꯅꯤ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯥꯔꯠꯇꯁꯨ 60% ꯍꯦꯟꯅ ꯄꯥꯏꯁꯜꯂꯤꯅꯤ ꯑꯗꯒꯤ ꯃꯤꯅꯔꯦꯜꯁꯀꯤ ꯃꯣꯏꯒꯤ ꯃꯦꯅꯨꯐꯦꯛꯆꯔꯤꯡ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯗꯛꯁꯟꯗꯁꯨ 80% ꯍꯦꯟꯅ ꯄꯥꯏꯁꯜꯂꯤꯅꯦꯕ ꯑꯣꯜ ꯑꯣꯚꯔ ꯗ ꯒ꯭ꯂꯣꯕꯀꯤꯀꯣ ꯑꯗꯨꯗꯨꯅ ꯃꯣꯏꯒꯤ ꯁ꯭ꯇ꯭ꯔꯣꯡ ꯄꯣꯏꯟꯠꯁꯤ ꯌꯥꯝ ꯂꯩꯌꯦꯕ ꯇ꯭ꯔꯦꯗꯇꯗꯤ ꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯅ ꯇꯧꯕ ꯌꯥꯕꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯏꯟꯗꯤꯌꯥꯅ ꯍꯧꯖꯤꯛ ꯇꯧꯕ ꯌꯥꯕꯁꯦ ꯇꯧꯔꯤꯅꯤꯀꯣ ꯏꯟꯗꯤꯌꯥꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯒꯤ ꯀꯝꯄꯦꯅꯤꯁꯤꯡ ꯊꯤꯡꯖꯤꯟꯕꯀꯣ ꯀꯝꯄꯦꯅꯤ ꯃꯌꯥꯝ ꯑꯃ ꯊꯤꯡꯖꯤꯟꯕ ꯃꯣꯕꯥꯏꯜ ꯀꯝꯄꯦꯅꯤ ꯃꯌꯥꯝ ꯑꯃ ꯊꯤꯡꯖꯤꯜꯂꯤꯗꯅ ꯑꯗꯒꯤ ꯒꯦꯝ ꯁꯥꯟꯅꯅꯕ ꯈꯣꯠꯅꯕꯒꯤ ꯑꯦꯞꯁ ꯃꯌꯥꯝ ꯑꯃꯁꯨ ꯊꯤꯡꯖꯤꯟꯗꯅ ꯈꯣꯠꯇꯅ ꯇꯧꯋꯤꯗꯅ ꯑꯗꯣ ꯑꯁꯤ ꯇꯧꯕꯁꯦ ꯅꯣꯠ ꯏꯅꯐ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯅ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯌꯥꯝ ꯍꯥꯏꯗꯤ ꯑꯁꯤꯒꯨꯝꯕ ꯊꯤꯡꯖꯤꯜꯂꯒ ꯀꯥꯟꯅꯔꯣꯏꯕ ꯏꯟꯗꯤꯌꯥꯒꯤꯁꯨ ꯃꯣꯏꯒꯤ ꯇ꯭ꯔꯦꯗꯁꯤꯗ ꯑꯣꯔ ꯏꯟꯗꯁꯇ꯭ꯔꯤꯗ ꯑꯣꯔ ꯑꯦꯛꯁꯄꯣꯔꯠꯇ ꯑꯣꯔ ꯁꯦꯃꯤ ꯀꯟꯗꯛꯇꯔ ꯀꯔꯤ ꯃꯤꯅꯔꯦꯜꯁ ꯁꯄ꯭ꯂꯥꯏꯁꯤꯗ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯍꯣꯏ ꯁꯦꯃꯤ ꯀꯟꯗꯛꯇꯔ ꯃꯤꯅꯔꯦꯜ ꯗꯤꯚꯥꯏꯁꯁꯦ ꯑꯩꯈꯣꯏ ꯀꯖꯥꯛꯁꯇꯥꯟꯗꯒꯤ ꯂꯧꯅꯕ ꯈꯣꯠꯅꯕ ꯀꯖꯥꯛꯁꯇꯥꯟꯒ ꯑꯐꯕ ꯃꯔꯤ ꯊꯝꯅꯕ ꯀꯥꯏꯅꯒ ꯀꯟꯅ ꯍꯣꯠꯅꯔꯤ ꯀꯖꯥꯛꯁꯇꯥꯟꯗꯁꯨ ꯃꯤꯅꯔꯦꯜ ꯁꯦꯃꯤ ꯀꯟꯗꯛꯇꯔꯁꯦ ꯌꯥꯝ ꯂꯩ ꯃꯃꯥꯡꯗꯁꯨ ꯄꯥꯛ ꯌꯥꯎꯈ꯭ꯔꯦꯀꯣ ꯑꯗꯨ ꯕꯠ ꯏꯠꯁ ꯅꯣꯠ ꯏꯅꯐ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯅꯐ ꯑꯣꯏꯗ꯭ꯔꯤꯕ ꯇ꯭ꯔꯦꯗ ꯗꯤꯐꯤꯁꯤꯠꯁꯦ ꯁꯨꯝ ꯂꯩ ꯇꯥꯔꯒꯗꯤ ꯆꯥꯏꯅꯥꯅ ꯏꯟꯗꯤꯌꯥꯁꯨ ꯑꯗꯨꯝ ꯃꯥꯏ ꯃꯈꯥꯗ ꯑꯗꯨꯝ ꯊꯝꯈꯤꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯅ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯉꯝꯅꯕ ꯑꯩꯈꯣꯏꯁꯨ ꯇ꯭ꯔꯦꯗ ꯗꯤꯐꯤꯁꯤꯠꯁꯦ ꯂꯩꯇꯅꯕ ꯏꯟꯗꯁꯇ꯭ꯔꯤꯗ ꯆꯥꯎꯈꯠꯅꯕ ꯈꯣꯠꯅꯕ ꯗꯣꯃꯦꯁꯇꯤꯛ ꯑꯦꯛꯁꯄꯣꯔꯠ ꯑꯩꯈꯣꯏꯁꯨ ꯑꯦꯛꯁꯄꯣꯔꯠꯇꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯅꯕ ꯑꯃ ꯍꯥꯏꯗꯤ ꯆꯥꯎꯈꯠꯍꯟꯅꯕ ꯑꯃ ꯑꯩꯈꯣꯏꯒꯤ
ꯇꯧꯕ ꯍꯥꯏꯗꯤ ꯊꯕꯛ ꯇꯧꯕ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯀꯣ ꯑꯗꯨꯗꯨꯅ not only borderꯒꯤ ꯏꯁꯨꯁꯦ ꯈꯛꯇꯪ ꯅꯠꯇ꯭ꯔꯒꯁꯨ ꯀꯣ borderꯒꯤ ꯏꯁꯨꯁꯦꯈꯛꯇꯪ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣ borderꯒꯤ ꯏꯁꯨꯁꯤꯁꯤꯅ ꯑꯃ ꯑꯣꯏꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯇꯁꯨ ꯑꯩꯈꯣꯏꯅ ꯉꯝꯒꯗꯕꯅꯤ ꯑꯗꯒꯤ ꯏꯀꯣꯅꯣꯃꯤ ꯋꯥꯏꯁꯇꯁꯨ ꯑꯩꯈꯣꯏꯅ ꯉꯝꯒꯗꯕꯅꯤꯀꯣ ꯉꯝꯅꯕ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯁꯤ ꯁꯤꯅꯦꯕ ꯍꯥꯏꯅꯔꯤꯁꯦꯀꯣ ꯁꯦꯀꯦꯟ ꯍꯦꯗꯂꯥꯏꯟ ꯀꯣ second headline the new draft policy is worse than the three repealed farm laws. Farm law ani Narendra Modi na ꯇꯧꯔꯝꯕꯗꯣ ꯄ꯭ꯔꯣꯇꯦꯁ ꯌꯥꯝ ꯇꯧꯃꯟꯗꯅ ꯂꯧꯊꯣꯛꯈ꯭ꯔꯕꯅꯦꯕ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ draft policy ꯑꯃ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ agricultureꯒꯤ draft policy ꯑꯃꯈꯛ ꯁꯥꯔꯦꯕꯀꯣ ꯍꯥꯏꯔꯤꯕ agricultureꯒꯤ draft policyꯁꯦ ꯁꯤꯁꯦ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯏꯅꯦꯀꯣ ꯑꯗꯣ agricultureꯒꯤ draft policyꯁꯦ ꯀꯔꯤꯅꯣ ꯀꯩ ꯃꯃꯤꯡ ꯀꯧꯏ ꯈꯣꯠꯂꯦ ꯀꯣ draft policyꯗꯨꯒꯤ ꯃꯃꯤꯡꯁꯦ National Policy Framework on Agriculture Marketing ꯍꯥꯏꯕꯅꯤꯀꯣ ꯑꯗꯣ ꯀꯅꯥꯅ ꯌꯥꯗ꯭ꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯁꯝꯌꯨꯛꯇ ꯀꯤꯁꯟ ꯃꯣꯔꯆꯥ ꯁꯤꯗꯩꯁꯤꯗ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ National Policy Framework on Agriculture Marketing ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯗꯨꯗꯨꯅꯤ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦꯀꯣ ꯄꯔꯄꯣꯁꯁꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯤꯒꯤ ꯄꯣꯂꯤꯁꯤ ꯐ꯭ꯔꯦꯝꯋꯥꯔꯛꯁꯤ ꯂꯤꯡꯈꯠꯂꯤꯕꯒꯤ ꯃꯥꯒꯤ ꯐ꯭ꯔꯦꯝꯋꯥꯔꯛꯁꯤ ꯂꯤꯡꯈꯠꯂꯤꯕꯒꯤ ꯃꯔꯝꯗꯤ ꯗꯤꯖꯤꯇꯦꯜ ꯄꯕ꯭ꯂꯤꯛ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯀꯣ ꯃꯦꯆꯤꯟ ꯂꯔꯅꯤꯡ ꯑꯦꯑꯥꯏꯗ ꯑꯩꯈꯣꯏꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯁꯦꯛꯇꯔꯅꯤꯀꯣ ꯑꯣꯏꯗꯣꯏꯁꯦ ꯍꯥꯏꯗꯤ infrastructure sagatpada blockchain adagi machine learning AI sizinaraga adugamba technology ma'am sizinaraga agriculture da and marketing da hena phaba private public punjinaraga hena phaba kano marketing ama semnabaginamakta agriculture marketing ama semnabaginamakta tauba linkhatpa framework amakhakniko sisina agriculture marketing pulap production processing adagi marketing loi pulap punni mangda yarani ko ꯍꯥꯏꯗꯤ ꯑꯁꯤꯁꯦ ꯃꯥꯔꯀꯦꯇꯤꯡꯗꯁꯨ ꯑꯗꯒꯤ ꯄꯣꯠ ꯆꯩ ꯄꯨꯊꯣꯛꯄꯗꯁꯨ ꯄ꯭ꯔꯣꯁꯦꯁ ꯇꯧ ꯄꯣꯠ ꯆꯩ ꯄꯨꯊꯣꯛꯑꯒ ꯌꯣꯟꯕꯗꯁꯨ ꯑꯗꯒꯤ ꯄꯣꯠ ꯆꯩꯗꯨ ꯔꯣ ꯃꯦꯇꯔꯤꯌꯦꯜꯗꯒꯤ ꯀꯃꯥꯏꯅ ꯁꯦꯝꯒꯠꯂꯛꯀꯅꯤ ꯈꯣꯠꯀꯅꯤ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯨꯁꯨ ꯂꯣꯏ ꯌꯥꯎꯔꯅꯤꯀꯣ ꯑꯗꯨꯗ ꯑꯗꯨꯒꯤ ꯐ꯭ꯔꯦꯝꯋꯥꯔꯛꯇꯣ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯨꯅ ꯑꯃꯅꯤ ꯌꯥꯅꯤꯡꯗ꯭ꯔꯤꯗꯣ ꯀꯩꯅꯣ ꯁꯦꯝꯗꯣꯔꯛꯇ꯭ꯔꯕ ꯑꯗꯨꯗꯤ ꯖꯁ ꯅ꯭ꯌꯨꯁꯅꯦꯕꯀꯣ ꯕꯠ ꯃꯥꯒꯤ ꯑꯣꯕꯖꯦꯛꯇꯤቭ ꯑꯗꯒꯤ ꯃꯥꯁꯦ ꯀꯔꯤ ꯇꯧꯅꯕꯅꯣ ꯈꯣꯠꯅꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯦꯛꯖꯥꯝ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨꯗꯗꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯗꯅꯀꯣ ꯑꯗꯨꯅ ꯄ꯭ꯔꯣꯐꯦꯁꯅꯦꯂꯤꯖꯝ ꯍꯥꯏꯕꯗꯤ ꯆꯨꯝꯅꯒꯤ ꯊꯕꯛꯁꯦ ꯄꯪꯇꯧ ꯇꯧꯕ ꯑꯩ ꯂꯧ ꯁꯨꯒꯦ ꯂꯧ ꯑꯗꯨ ꯇꯧꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕ ꯅꯠꯇꯕ ꯍꯦꯛꯇ ꯑꯅꯧ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯍꯥꯟꯅ ꯇ꯭ꯔꯦꯗꯤꯁꯅꯦꯜꯁꯦ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯟꯊꯣꯛꯄ ꯀꯣ ꯑꯗꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯄ꯭ꯔꯗꯛꯁꯟ ꯃꯥꯔꯀꯦꯠ ꯀꯃꯤꯇꯤ ꯀꯥꯏꯅ ꯀꯃꯤꯇꯤ ꯂꯤꯡꯈꯠꯂꯀꯥꯟꯗ ꯃꯗꯨꯗꯣ ꯍꯦꯟꯅ ꯄ꯭ꯔꯣꯐꯦꯁꯅꯦꯂꯤꯖꯝꯗ ꯍꯦꯟꯅ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯅꯦꯁꯅꯦꯜ ꯃꯥꯔꯀꯦꯠꯁꯦ ꯄꯨꯔꯥ ꯌꯨꯅꯤꯐꯥꯏ ꯇꯧꯕ ꯀꯣ ꯑꯗꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯇ꯭ꯔꯦꯗ ꯔꯤꯖꯅꯦꯜ ꯃꯥꯔꯀꯦꯠ ꯐꯤꯁ ꯆꯥꯔꯖ ꯃꯌꯥꯝꯁꯤꯡꯁꯦ ꯄ꯭ꯔꯣꯁꯦꯁꯤꯡ ꯇꯧꯕꯗ ꯑꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁꯤꯡ ꯇꯧꯕꯁꯦ ꯂꯥꯏꯍꯟꯕ ꯀꯣ ꯃꯥꯔꯀꯦꯠ ꯏꯟꯐꯣꯔꯃꯦꯁꯟ ꯐꯖꯅ ꯂꯩꯍꯟꯕ ꯃꯥꯔꯀꯦꯠꯀꯤ ꯃꯥꯔꯀꯦꯠ ꯄ꯭ꯔꯥꯏꯁ ꯔꯤꯁꯛ ꯃꯦꯅꯦꯖꯃꯦꯟ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯂꯩꯔꯦꯀꯣ ꯁꯤꯗꯩꯁꯤꯗ ꯅꯣꯔꯠ ꯏꯁꯇꯔꯟ ꯍꯤꯂꯤ ꯑꯦꯔꯤꯌꯥꯁꯇ ꯃꯥꯔꯀꯦꯇꯤꯡ ꯇꯧꯕꯁꯦ ꯈꯔ ꯋꯥꯠꯂꯤ ꯑꯗꯨꯗꯨꯁꯨ ꯗꯦꯕꯂꯞ ꯇꯧꯍꯟꯕ ꯀꯣ ꯑꯗꯨꯒ ꯄꯣꯂꯤꯁꯤ ꯏꯟꯇꯔꯚꯦꯟꯁꯟ ꯍꯥꯏꯗꯤ ꯄꯣꯂꯤꯁꯤ ꯀꯔꯤ ꯀꯔꯥ ꯂꯩꯔꯝꯗꯕꯗꯣ ꯂꯩꯍꯟꯕ ꯈꯣꯠꯍꯟꯕ ꯑꯗꯨꯒꯨꯝꯕꯒꯤ ꯄꯨꯔꯥ ꯏꯅꯧ ꯅꯧꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯃꯥꯔꯀꯦꯇꯤꯡꯒꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯃꯈꯛꯅꯤꯀꯣ ꯁꯤꯗꯩꯁꯤꯗ ꯄꯣꯏꯟ ꯑꯃꯅꯤ ꯃꯉꯥꯏ ꯍꯌꯦꯡ ꯑꯦꯛꯖꯥꯝꯗ ꯏꯒꯦ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯥꯔꯀꯦꯇꯤꯡꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯂꯩꯔꯒꯗꯤ ꯍꯥꯏꯔꯒꯗꯤ ꯁꯤꯒꯤ ꯅꯦꯁꯅꯦꯜ ꯄꯣꯂꯤꯁꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯐꯣꯔ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯁꯤꯁꯦ ꯑꯃꯇꯪ ꯃꯦꯟꯁꯟ ꯇꯧꯔꯝꯕꯗ ꯑꯗꯨꯝ ꯌꯥꯅꯤꯀꯣ ꯑꯗꯨꯒ ꯅꯦꯛꯁꯇ ꯁꯤ ꯅ꯭ꯌꯨꯁ ꯑꯃꯈꯛꯅꯤꯀꯣ ꯐꯥꯔꯁ ꯄꯦꯖꯇ ꯑꯗꯨꯝ ꯌꯥꯎꯔꯝꯕ ꯅ꯭ꯌꯨꯁꯅꯤ ꯌꯨꯅꯤꯌꯟ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯃꯣꯅꯤꯇꯔꯁ HMPV ꯑꯥꯎꯠꯕ꯭ꯔꯦꯛ ꯏꯟ ꯆꯥꯏꯅꯥ ꯆꯥꯏꯅꯥꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯏꯅꯧ ꯅꯧꯕ ꯍꯥꯏꯗꯤ ꯍ꯭ꯌꯨꯃꯦꯟ ꯃꯦꯇꯥ ꯅ꯭ꯌꯨꯃꯣ ꯚꯥꯏꯔꯁ ꯍꯥꯏꯅꯀꯣ ꯍ꯭ꯌꯨꯃꯦꯟ ꯃꯦꯇꯥ ꯅ꯭ꯌꯨꯃꯣ ꯚꯥꯏꯔꯁ ꯑꯥꯎꯠꯕ꯭ꯔꯦꯛ ꯀꯣ ꯑꯃ ꯍꯥꯏꯗꯤ ꯆꯥꯏꯅꯥꯗ ꯀꯟꯅ ꯍꯧꯖꯤꯛ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯑꯃ ꯇꯧꯔꯒ ꯂꯥꯏꯅꯥ ꯑꯃ ꯁꯟꯗꯣꯛꯏꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯨꯅꯤꯌꯟ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯗꯤ ꯁꯤꯆꯨꯋꯦꯁꯟ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯏꯟꯗꯤꯌꯥꯗ ꯂꯥꯛꯈ꯭ꯔꯕ ꯈꯣꯠꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯏꯟꯗꯤꯌꯥꯗ ꯂꯥꯛꯑꯒ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯟꯗꯤꯌꯥꯗ ꯂꯥꯛꯇꯥꯔꯒꯗꯤ ꯀꯔꯤ
policy program ꯄꯥꯏꯈꯠꯇꯅ ꯈꯣꯠꯇꯅ government ꯀꯔꯤ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯏꯔꯛꯄꯅꯤꯀꯣ ꯑꯗꯨ ꯆꯥꯏꯅꯥꯗ ꯍꯧꯖꯤꯛ ꯀꯟꯅ ꯑꯉꯥꯡ ꯆꯍꯤ 14ꯒꯤ ꯃꯈꯥꯗ ꯃꯁꯤꯒꯤ ꯂꯩꯅꯥꯁꯦ ꯌꯥꯝ ꯅꯥꯔꯤꯕ like ꯃꯥꯒꯤ symptomꯁꯦ ꯑꯩꯈꯣꯏꯒꯤ local flu ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯂꯣꯛ ꯂꯥꯏꯍꯧꯒꯤ ꯇꯥꯏꯞꯇ ꯇꯧꯅꯤ bronchitis ꯍꯥꯏꯗꯤ lungs ꯀꯤ pipe ꯇꯣ ꯑꯗꯨꯒꯨꯝꯕꯗ ꯑꯗꯒꯤ lungs ꯀꯤ lungs ꯇ ꯅꯥꯕ ꯂꯩꯅꯥꯅꯤꯀꯣ pneumonia ꯁꯦ ꯑꯗꯣ ꯑꯁꯤꯒꯨꯝꯕ ꯂꯩꯅꯥ ꯑꯣꯏꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯇꯧꯋꯦꯕꯀꯣ ꯍꯦꯟꯖꯜꯂꯛꯑꯒꯗꯤ ꯁꯤꯒꯤ bronchitis pneumonia ꯁꯤ ꯅꯥꯗꯣꯏꯅꯤꯀꯣ ꯉꯁꯥꯏꯒꯤ lungs ꯀꯤ pipe ꯇ ꯅꯠꯇ꯭ꯔꯒ lungs ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯅꯥꯕꯤꯗꯣ ꯑꯗꯨꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯏꯟꯗꯤꯌꯥꯗꯗꯤ ꯃꯁꯤꯒꯨꯝꯕ ꯂꯩꯅꯥ ꯃꯈꯜ ꯍꯥꯏꯇꯥꯔꯦꯀꯣ direct HMPV ꯁꯤꯁꯨ ꯐꯪꯗ꯭ꯔꯤ and ꯃꯁꯤꯒꯨꯝꯕ ꯂꯩꯅꯥꯒ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ like winter respiratory illness ꯑꯇꯣꯞꯄꯗꯤ ꯑꯗꯨ ꯀꯩꯁꯨ ꯂꯩꯇ꯭ꯔꯤ ꯁꯤꯅꯦꯕꯀꯣ ꯑꯗꯣ ꯃꯣꯅꯤꯇꯔꯁꯦ ꯀꯅꯥꯅ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ Indian Health Ministry ꯑꯃꯗꯤ National Center for Disease Control ꯁꯤ ꯑꯅꯤꯁꯤꯅ ꯇꯧꯔꯤꯅꯤꯀꯣ ꯑꯗꯣ ꯇꯧꯔꯤ ꯍꯥꯏꯅꯤꯀꯣ ꯑꯗꯣ currently ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯧꯖꯤꯛꯀꯤꯗꯤ ꯌꯥꯝ ꯁꯥꯐꯔꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯁꯥꯐꯔꯤ ꯍꯥꯏꯅꯤꯀꯣ ꯑꯗꯣ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯂꯩꯅꯥꯁꯦ ꯀꯩꯅꯣ ꯍꯥꯏꯐꯦꯠꯇꯪ ꯑꯩ ꯍꯥꯏꯔꯝꯒꯦꯀꯣ human metapneumovirus ꯍꯥꯏꯁꯦ ꯑꯁꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ pneumoviridae family ꯗꯒꯤ ꯂꯥꯛꯄꯅꯤ ꯃꯥꯁꯦ ꯀꯣꯔꯣꯅꯥꯒ ꯍꯥꯏꯐꯦꯠꯇꯤ ꯃꯥꯟꯅꯩ but ꯀꯣꯔꯣꯅꯥꯒꯤꯅ ꯑꯃꯨꯛ ꯌꯥꯝꯅ ꯐꯦꯇꯥꯂꯤꯇꯤꯁꯦ ꯌꯥꯝ ꯋꯥꯡꯉꯦ ꯍꯥꯏꯗꯤ ꯁꯤꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯉꯦ ꯃꯥꯅ ꯌꯥꯝ ꯊꯤ ꯅꯦꯝꯃꯤꯀꯣ ꯍꯥꯏꯗꯤ ꯁꯤꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯅꯦꯝꯃꯤ ꯑꯗꯣ ꯀꯣꯔꯣꯅꯥꯁꯤꯐꯧ ꯌꯥꯝ ꯅꯦꯝꯃꯦꯅ ꯂꯩꯔꯤꯅꯤ ꯑꯗꯣ ꯀꯣꯔꯣꯅꯥꯗꯒꯤ ꯍꯦꯟꯅ ꯅꯦꯝꯕ ꯚꯥꯏꯔꯁ ꯃꯈꯜ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯣꯚꯔꯤ ꯇꯧꯈꯤꯕꯁꯦ 2001ꯗ ꯇꯧꯈ꯭ꯔꯦ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛꯁꯦ ꯃꯥꯁꯦ ꯀꯟꯅ ꯊꯤꯒꯠꯂꯤ ꯌꯥꯝꯅ ꯔꯦꯌꯔ ꯑꯣꯏꯕ ꯂꯩꯅꯥ ꯍꯥꯟꯅ ꯑꯣꯏꯔꯝꯃꯤꯀꯣ ꯃꯥꯁꯦ ꯃꯥꯒꯤ ꯃꯔꯝꯗ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯌꯥꯝ ꯐꯪꯗꯦ ꯕꯠ ꯍꯧꯖꯤꯛ ꯊꯤꯒꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯅꯤꯀꯣ affected group ꯁꯦ ꯑꯉꯥꯡ ꯃꯆꯥ ꯑꯗꯒꯤ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯕ ꯀꯣ ꯌꯥꯝꯅ ꯑꯉꯥꯡ ꯃꯆꯥꯗꯅ ꯍꯦꯟꯅ ꯌꯥꯝ effect ꯇꯧꯋꯦꯀꯣ ꯍꯥꯏꯗꯤ children under 14 ꯍꯥꯏꯗꯤ ꯆꯍꯤ 14ꯒꯤ ꯃꯈꯥꯗ ꯂꯩꯕꯁꯤꯡꯁꯦ ꯑꯗꯨꯒ ꯑꯁꯣꯟꯕ ꯃꯤ ꯍꯥꯏꯇꯥꯔꯦ immune system ꯁꯣꯟꯕ ꯃꯤꯗꯅ ꯍꯦꯟꯅ effect ꯇꯧꯋꯦꯕ ꯑꯗꯨꯒ ꯂꯣꯛ ꯈꯨꯕ ꯂꯥꯏꯍꯧ ꯇꯧꯕ ꯑꯗꯒꯤ ꯅꯥꯇꯣꯟ ꯐꯨꯟꯕ ꯁꯣꯔ ꯍꯣꯟꯕ ꯋꯥꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯍꯥꯏꯗꯤ flu ꯍꯥꯏꯗꯤ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯕꯗꯣ ꯂꯣꯛ ꯈꯨꯂꯥꯏ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯁꯤꯝꯇꯣꯝꯗꯨꯒ ꯍꯥꯏꯐꯦꯠ ꯂꯣꯏ ꯃꯥꯟꯅꯩꯌꯦꯕꯀꯣ ꯑꯗꯨꯒ ꯌꯥꯝ ꯁꯥꯊꯤꯔꯒꯗꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗꯣ bronchitis and pneumonia ꯂꯪꯁꯇ ꯐꯨꯟꯒꯠꯄꯒꯨꯝꯕ bronchitis ꯍꯥꯏꯗꯤ ꯂꯪꯁꯀꯤ ꯎꯇꯣꯡꯗꯣ ꯑꯗꯨꯗꯣ ꯐꯨꯟꯒꯠꯄꯒꯨꯝꯕ ꯑꯗꯨꯗ ꯁꯣꯛꯄꯒꯨꯝꯕ ꯑꯗꯨꯗ ꯇꯠꯄꯒꯨꯝꯕ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤꯕꯀꯣ ꯆꯥꯏꯅꯥꯗꯗꯤ ꯌꯥꯝ ꯀꯟꯅ ꯇꯧꯔꯤ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯦꯁꯁꯦ ꯌꯥꯝ ꯌꯥꯝꯃꯤꯕꯀꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯟꯒꯦ ꯑꯩꯈꯣꯏ ꯏꯁꯥꯁꯦ ꯉꯥꯛꯊꯣꯛꯆꯒꯦ ꯍꯥꯏꯔꯒꯗꯤ ꯈꯨꯠ ꯁꯥꯁꯦ ꯐꯖꯅ ꯍꯥꯝꯕ ꯀꯣ ꯃꯥꯛꯁ ꯐꯖꯅ ꯎꯞꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯔ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯕꯗ ꯍꯥꯏꯗꯤ ꯅꯥꯇꯣꯟꯗ ꯌꯥꯝ ꯄꯥꯏꯕꯤꯗꯕ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯅꯥꯇꯣꯟꯗ ꯌꯥꯝ ꯄꯥꯏꯕꯤꯗꯕꯗꯣ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯤꯝꯇꯣꯃꯤꯛ ꯇ꯭ꯔꯤꯠꯃꯦꯟ ꯍꯥꯏꯕꯗꯤ ꯁꯤꯝꯇꯣꯝ ꯂꯥꯛꯑ ꯂꯣꯛ ꯇꯧꯔꯦ ꯂꯣꯛꯀꯤ ꯒꯨꯂꯤ ꯑꯗꯒꯤ ꯂꯥꯏꯍꯧ ꯇꯧꯔꯦ ꯀꯣꯛ ꯆꯤꯛꯑꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯨꯗꯨꯒ ꯔꯦꯁ ꯐꯖꯅ ꯇꯧꯕ ꯑꯗꯨ ꯅꯥꯔꯒꯗꯤ ꯏꯁꯤꯡ ꯐꯖꯅ ꯊꯛꯄꯤꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯐꯅꯤꯀꯣ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯍꯥꯏꯇꯥꯔꯦ ꯂꯥꯟꯅꯕꯒꯤ ꯆꯥꯡꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯃꯒ ꯄꯜꯂꯝꯗ꯭ꯔꯦ ꯀꯣꯔꯣꯅꯥꯒꯗꯤ ꯍꯥꯏꯗꯤ ꯀꯣꯔꯣꯅꯥꯒ ꯀꯝꯄꯦꯔꯤꯖꯟ ꯇꯧꯕꯗ ꯀꯣꯔꯣꯅꯥꯗꯗꯤ ꯁꯤꯝꯇꯣꯝꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯆꯞ ꯃꯥꯟꯅꯩꯀꯣ ꯁꯤꯝꯇꯣꯝ ꯑꯗꯨꯒ ꯀꯝꯄ꯭ꯂꯤꯀꯦꯁꯟꯗꯁꯨ ꯆꯞ ꯃꯥꯟꯅꯩ ꯕꯠ ꯀꯣꯔꯣꯅꯥꯗꯗꯤ every human beings ꯅꯥꯏꯌꯦꯕ ꯍꯥꯏꯗꯤ ꯌꯥꯝ ꯁꯣꯛꯄ ꯍꯥꯏꯕ ꯑꯃ ꯂꯩꯇꯦꯕ ꯑꯌꯥꯝꯕꯅ ꯂꯣꯏꯅꯃꯛ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯀꯣꯔꯣꯅꯥꯁꯦ ꯅꯥꯕ ꯉꯝꯃꯤ ꯃꯥꯗꯤ ꯉꯝꯗꯦ ꯍꯥꯏꯗꯤ ꯃꯥꯗꯤ ꯑꯉꯥꯡꯗ ꯈꯛꯇꯅꯦ ꯅꯥꯍꯜꯂꯤꯁꯦꯀꯣ ꯑꯗꯨꯗꯣ ꯈꯛꯇꯪ ꯍꯥꯏꯔꯝꯒꯦꯀꯣ ꯑꯗꯨꯒ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯍꯥꯏꯇꯥꯔꯦ ꯃꯤ ꯑꯃꯒ ꯂꯥꯟꯅꯕꯒꯤ ꯇ꯭ꯔꯥꯟꯁꯃꯤꯁꯟꯁꯦ ꯀꯩꯅꯣ ꯄꯔꯁꯟ ꯇꯨ ꯄꯔꯁꯟ ꯊꯦꯡꯅꯕꯗ ꯑꯗꯨꯝ ꯂꯥꯟꯅꯩꯀꯣ ꯃꯥꯁꯦ ꯑꯗꯒꯤ ꯀꯟꯇꯥꯃꯤꯅꯦꯇꯦꯠ ꯁꯔꯐꯦꯁꯇ ꯑꯩꯈꯣꯏꯅ ꯄꯥꯏꯔꯨꯕ ꯊꯦꯡꯉꯨꯕ ꯍꯥꯏꯕꯗꯤ ꯂꯣꯛ ꯃꯗꯨꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ HMPVꯁꯦ ꯅꯥꯕ ꯃꯤ ꯑꯃꯅ ꯄꯥꯏꯔꯨꯕ ꯈꯣꯠꯂꯨꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯥꯏꯔꯨꯕ ꯈꯣꯠꯂꯨꯔꯒ ꯅꯥꯇꯣꯟ ꯃꯥꯏ ꯃꯤꯠꯇ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯨ ꯇꯥꯔꯒꯗꯤ ꯑꯗꯨ ꯅꯥꯕ ꯑꯗꯨꯝ ꯆꯤꯡꯉꯤꯀꯣ ꯑꯗꯒꯤ ꯅꯛꯅꯅ ꯊꯦꯡꯅꯅ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯂꯥꯟꯅꯩꯀꯣ ꯍꯥꯏꯗꯤ ꯃꯁꯤꯗꯤ ꯚꯥꯏꯔꯁꯅꯦꯕ ꯃꯤꯀ꯭ꯔꯣꯁꯔ ꯍꯥꯏꯗꯤ ꯂꯥꯛꯇꯤ ꯀꯟꯕꯗ ꯑꯗꯨꯝ ꯃꯤꯀ꯭ꯔꯣꯁꯇ ꯑꯗꯨꯝ ꯌꯥꯎꯔꯒ ꯑꯗꯨꯗꯨꯒ ꯅꯨꯡꯁꯤꯠꯇ ꯀꯣꯏꯕꯥꯏ ꯄꯥꯏꯔꯒ ꯑꯗꯨꯝ ꯑꯗꯨ ꯍꯣꯟꯖꯟ ꯇꯥꯔꯗꯤ ꯑꯗꯨꯝ ꯅꯥ ꯇꯥꯕꯅꯤꯀꯣ ꯁꯤꯖꯅꯦꯂꯤꯇꯤ ꯁꯤ ꯀꯣꯔꯣꯅꯥꯒꯗꯤ ꯌꯥꯝ ꯈꯦꯠꯅꯩꯀꯣ ꯍꯥꯏꯗꯤ ꯀꯣꯔꯣꯅꯥꯗꯤ ꯍꯣꯜ throughout the years ꯑꯗꯨꯝ ꯅꯥꯏꯌꯦꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯅꯥꯕ ꯌꯥꯏꯕ ꯑꯗꯨꯕꯨ ꯁꯤꯗꯤ ꯋꯤꯟꯇꯔ ꯑꯃꯁꯨꯡ ꯁꯄ꯭ꯔꯤꯡꯗ ꯈꯛꯇꯪ ꯅꯥꯒꯗꯣꯏꯅꯤꯀꯣ ꯁꯤꯒꯤ ꯂꯥꯏꯅꯥꯁꯦ ꯑꯌꯥꯝꯕꯅ
preventive measures ꯑꯩ ꯍꯧꯖꯤꯛꯇ ꯍꯥꯏꯖꯈ꯭ꯔꯦ ꯈꯨꯠ ꯁꯥ ꯇꯣꯏꯅ ꯍꯥꯝꯕ hand sanitizer ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯑꯗꯒꯤ ꯃꯥꯏ ꯃꯤꯠ ꯐꯖꯅ ꯇꯣꯏꯅ ꯄꯥꯏꯗꯕ ꯑꯗꯒꯤ ꯃꯥꯛꯁ ꯐꯖꯅ ꯎꯞꯄ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕꯗꯨ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯐꯅꯤꯀꯣ ꯁꯤ ꯑꯗꯨꯒ ꯅꯥꯔꯦ ꯍꯥꯏꯔꯒꯁꯨ ꯐꯖꯅ ꯏꯁꯤꯡ ꯐꯖꯅ ꯊꯛꯄꯤꯕ ꯔꯦꯁ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯇꯧꯔꯒ ꯁꯤꯝꯇꯣꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯖꯅ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯔꯒꯗꯤ ꯑꯗꯨꯝ ꯐꯕ ꯉꯝꯕꯁꯨ ꯄꯣꯠꯅꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥꯗꯁꯨ ꯍꯧꯖꯤꯛꯁꯦ ꯌꯧꯔꯛꯇ꯭ꯔꯤꯗꯅꯀꯣ ꯀꯩꯁꯨ ꯀꯤꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗꯦ ground water quality concern in India ꯒꯤ ꯃꯇꯥꯡꯗ editorial ꯂꯥꯛꯑꯦꯀꯣ editorial ꯁꯤꯗ losing momentum ꯍꯥꯏꯅ ꯍꯥꯏꯔꯝꯃꯦ losing momentum sorry sise editorial ꯁꯦ ꯑꯩ ꯂꯥꯛꯑꯦ this is not the editorial groundwater quality concerns in the India CGWB assessment ko Commission on Groundwater Central Groundwater Board ko Central Groundwater Board na assessment tauba ngarang news to yawgibado kari 440 adi groundwater adi district 440 hena district 440 hena groundwater level se hela haibado kano karino heli se 45 milligram nitrate ko nitrate ki koigi toxicity level se 45 gram da leibani ba adugi 45 gram do helaba kari adi district ya da 440 hena ko hanadi 359 da leramado hujiki hengaleni ko aduna nitrate pollution je hengale haini bu adugi matangda ni mangarang su nainagre ko adu nitrate pollution haina tawba nahan oriba male adu su nainagramni ko aduda nitrate se kaidoge harakanda blue baby syndrome blue methamoglobinemia haiba laina se dum nahali ko nitrate ke level se yam wang taragadi ado asise koigi haksangda oxygen ji yam yaroktaba ko blood oxygen yam yaroktaba ko blood oxygen ga mari laina duni ko adudo yam yaroktaba aidi aduga yarokta taragadi angangi kuchu se haipet bluish tanga naraktuini ko nitrate ke contamination se yengba matamda record oina high oirini ko adi nitrate contamination se district se 440 hena lairani ado Rajasthan gumba Karnataka gumba Tamil Nadu da yam thokali ko sise nitrate pollution se and kari marang ina mo dito is the groundwater se pasayna mo di yam chingi ba mo di groundwater se yam security pasana use to step ngata ne ko do groundwater se hena chingthok ta re ina ngasa mamang da hayi gibedo groundwater se henchana chingthoki taragadi maduda yaba mineral ki concentration se groundwater yamagadi concentration se yakra nemgani concentration habadi nitrate natraga poison adu yawbugi chang duni ko ani mineral yawbugi chang do groundwater se yamna lei taragadi adi thum is analogy oina ko injang se mahi yam yawdragadi thum yam yaidana adumaina groundwater se su ising se mahi yam adi groundwater se yam leiragadi mineral se yam leiroidu adu yamna adi groundwater se moina chingtho hena seasonagi taragadi hena mineral jigi toxic oiba mineral mayam do hena yaroktuini ko aduduna kaidoge hare kanda Rajasthan Madhya Pradesh Gujarat adi hena chingthok mandana groundwater se hena chingthok mandana ko hena chingthok pai se ko groundwater extraction se 60% adi 73 baudi koi chingthok pa yai 73 dagi ni safe oidre ba chingthok pa ado 60% hena chingthorabne yawrok loirakadurabne groundwater 73% hena chingthok taragadi asai groundwater whole 100% leramado 70% chingthok ba haisi almost 73% adi almost 27% mukti lehaudoine groundwater pulap chingthokba sa mana doine huji phawgi oine da koi 60% ka dang chingthok ta ngari haibadi 40% lehauri ba 27% se loi chingthoki taragadi phajaduri ni ko groundwater loi chingthoki taragadi so the limit to bow yaudore ba koi chingthoknari ta 2009 da adugi limit to yaunaba chingthokpagi chang leigrabani aduna action darkar lei hairambani ko editorial sin hairise koi groundwater gi mana monitor to darkar lei state level dagi kanoda level da union government level da masigi findings awareness fazana piba pinaba policy program thamba groundwater sing se fasana sinaba fasana adi groundwater storage ko
ꯑꯗꯨꯒꯨꯝꯕꯗꯁꯨ ꯍꯦꯟꯅ ꯐꯣꯀꯁ ꯄꯤꯕ ꯑꯃꯁꯨ ꯆꯪꯉꯦꯕꯀꯣ ꯑꯗꯨꯗ ꯑꯇꯣꯞꯄ ꯅꯦꯛꯁ ꯏꯗꯤꯇꯣꯔꯤꯌꯦꯜ ꯑꯃ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯗ ꯂꯨꯃꯤꯡ ꯊ꯭ꯔꯦꯠ ꯑꯣꯐ ꯇꯨ ꯐꯦꯗꯔꯦꯂꯤꯖꯝ ꯑꯦꯟ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯇꯦꯅꯦꯠ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨ ꯁꯤꯁꯦ ꯐꯦꯗꯔꯦꯂꯤꯖꯝ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯇꯦꯅꯦꯠ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗ ꯁꯣꯛꯍꯜꯂꯛꯄ ꯌꯥꯕ ꯊ꯭ꯔꯦꯠ ꯑꯃꯅꯤꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯏꯂꯦꯛꯁꯟ ꯑꯅ ꯍꯟꯗꯛ ꯕꯤꯜ ꯄꯨꯊꯣꯛꯈꯤꯕꯗꯣ ꯄꯥꯁꯇꯤ ꯇꯧꯈꯤꯗꯕꯗꯣ ꯑꯗꯨ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯏꯂꯦꯛꯁꯟꯒꯤ ꯕꯤꯜꯗꯨꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯁꯤ ꯂꯥꯛꯏꯁꯦ ꯑꯗꯣ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯏꯂꯦꯛꯁꯟꯁꯤꯒꯤ ꯕꯤꯜꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠ ꯑꯩ ꯀꯩꯅꯣ ꯍꯥꯏꯖꯔꯝꯒꯦ ꯔꯤꯚ꯭ꯌꯨꯅꯤꯀꯣ ꯃꯃꯥꯡꯗꯁꯨ ꯑꯩ ꯁꯤꯁꯦ ꯄꯟꯈ꯭ꯔꯕꯅꯤꯀꯣ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟꯁꯦ ꯑꯗꯨꯝ ꯇꯧꯔꯛꯄꯗꯨꯅ 1967 ꯐꯥꯎꯁꯦ ꯃꯥꯁꯦ ꯇꯧꯔꯝꯃꯦ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯏꯂꯦꯛꯁꯟꯁꯦ ꯍꯥꯏꯗꯤ ꯁ꯭ꯇꯦꯠ ꯕꯣꯠ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯁꯨ ꯑꯗꯨꯒ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟꯁꯨ ꯂꯣꯏꯅꯃꯛ ꯄꯨꯂꯞ ꯄꯨꯟꯅ ꯏꯂꯦꯛꯁꯟ ꯑꯃꯅ ꯆꯜꯂꯝꯃꯦꯕ ꯏꯂꯦꯛꯁꯟ ꯑꯃꯅ ꯇꯧꯔꯝꯃꯦ 1967 ꯑꯗꯨꯗꯩ ꯇꯣꯛꯈꯤꯕꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯧꯅꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯗ ꯃꯥꯁꯤ ꯀꯣꯁ ꯏꯐꯦꯛꯇꯤꯚ ꯀꯩꯒꯨꯝꯕ ꯏꯂꯦꯛꯁꯟꯁꯦ ꯄꯨꯂꯞ ꯄꯨꯟꯁꯤꯟꯕ ꯇꯥꯔꯒꯗꯤ ꯀꯣ ꯄꯨꯂꯞ ꯄꯨꯟꯁꯤꯟꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯀꯔꯤ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯗꯤ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯔꯒꯗꯤ ꯀꯣꯁ ꯏꯐꯦꯛꯇꯤꯚ ꯑꯣꯏꯕꯀꯣ ꯀꯣꯁ ꯏꯐꯦꯛꯇꯤꯚ ꯑꯣꯏꯕ ꯍꯥꯏꯁꯦ ꯑꯩ ꯍꯥꯏꯖꯔꯒꯦꯀꯣ ꯀꯣꯁ ꯏꯐꯦꯛꯇꯤꯚꯁꯦ ꯀꯃꯥꯏꯅ ꯑꯣꯏꯔꯤꯅꯣ ꯍꯥꯏꯕꯗꯣ ꯀꯣꯁ ꯏꯐꯦꯛꯇꯤꯚ ꯑꯣꯏꯇꯥꯏ ꯍꯥꯏ ꯀꯣꯁ ꯏꯐꯦꯛꯇꯤꯚ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯑꯦꯗꯚꯥꯟꯇꯦꯖꯦꯁ ꯍꯥꯏꯔꯁꯤꯀꯣ ꯑꯦꯗꯚꯥꯟꯇꯦꯖꯦꯁꯇ ꯃꯥꯁꯦ ꯀꯣꯁ ꯏꯐꯦꯛꯇꯤꯚ ꯑꯣꯏ ꯍꯥꯏꯕꯅꯤꯀꯣ ꯀꯣꯁ ꯏꯐꯦꯛꯇꯤꯚ ꯑꯣꯏ ꯍꯥꯏꯕ ꯃꯤꯅꯤꯡꯗꯤ 2019 ꯑꯃꯁꯨꯡ 2024ꯗ ꯇꯧꯈꯤꯕ ꯏꯂꯦꯛꯁꯟꯗꯣ 2019 2024ꯗ ꯇꯧꯈꯤꯕ ꯏꯂꯦꯛꯁꯟ ꯑꯦꯁꯇꯤꯃꯦꯠꯅꯤꯀꯣ 2024ꯗꯗꯤ 1.35 crore ꯍꯦꯟꯅ ꯏꯂꯦꯛꯁꯟꯁꯤꯗ ꯊꯥꯗꯩꯌꯦꯕ ꯑꯗꯨꯒ 2019ꯗꯁꯨ 60,000 crore ꯍꯦꯟꯅ ꯀꯣ 1.35 million lakh crore ꯅꯤꯀꯣ ꯁꯤꯁꯦ ꯁꯣꯔꯤ lakh crore ꯍꯦꯟꯅ ꯊꯥꯗꯩ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏꯅꯦꯕ ꯏꯂꯦꯛꯁꯟꯁꯤꯗ ꯄꯩꯁꯥ ꯊꯥꯗꯕꯁꯦ ꯑꯗꯨꯗꯨꯒ ꯑꯁꯤꯒꯨꯝꯕ ꯊꯥꯗꯕꯁꯦ ꯊꯥꯗꯔꯔꯣꯏꯕ ꯍꯥꯏꯗꯤ ꯀꯣꯁ ꯏꯐꯦꯛꯇꯤꯚꯇꯣ ꯍꯟꯊꯔꯛꯑꯅꯦꯕ ꯏꯂꯦꯛꯁꯟꯁꯦ ꯑꯃꯨꯛꯇꯪ ꯅꯪꯅ ꯄꯨꯂꯞ ꯄꯨꯟꯅ ꯇꯧꯈꯤ ꯇꯥꯔꯒꯗꯤ ꯕꯣꯠ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯃꯁꯨꯡ ꯀꯩꯅꯣꯗꯅꯤꯀꯣ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟ ꯁꯤꯗꯤ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟꯒꯤꯅꯤꯀꯣ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯗꯁꯨ ꯇꯣꯉꯥꯟꯅ ꯊꯥꯗꯔꯝꯗꯣꯏꯅꯤꯅ ꯁꯤꯗꯩ ꯍꯦꯟꯅ ꯑꯗꯣ ꯄꯩꯁꯥꯗꯣ ꯁꯨꯝ ꯌꯥꯝ ꯆꯪꯉꯝꯕꯗꯣ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯗꯨꯁꯨ ꯑꯗꯒꯤ ꯀꯩꯅꯣꯗꯁꯨ ꯂꯣꯛ ꯁꯚꯥꯁꯨ ꯄꯨꯂꯞ ꯄꯨꯟꯁꯤꯟꯈ꯭ꯔꯕꯅꯤꯅ ꯍꯦꯟꯅ ꯀꯩꯅꯣꯗ ꯏꯐꯦꯛꯇꯤꯚ ꯑꯣꯏꯔꯛꯑꯅꯦꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗꯀꯣ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯑꯗꯨꯁꯨ ꯍꯦꯟꯅ ꯀꯥꯟꯅꯔꯛꯑꯅꯦꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯍꯥꯏꯕꯗꯤ ꯏꯂꯦꯛꯁꯟꯁꯦ ꯑꯃꯨꯛꯇꯪꯗ ꯇꯧꯔꯕꯅꯤꯅ ꯀꯩꯅꯣꯗꯁꯨ ꯍꯥꯏꯗꯤ ꯉꯥꯛꯄ ꯁꯦꯟꯕ ꯑꯣꯏꯒꯦꯔꯥ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯒꯦꯔꯥ ꯑꯃ ꯇꯧꯕ ꯍꯥꯏꯗꯤ ꯃꯤ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯒꯦꯔꯥ ꯂꯣꯏꯅꯃꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗꯁꯨ ꯑꯃꯨꯛꯇꯪꯗ ꯄꯨꯂꯞ ꯄꯨꯟꯅ ꯊꯨꯞꯅ ꯇꯧꯈ꯭ꯔꯕꯅꯤꯅ ꯃꯣꯗꯦꯜ ꯀꯣꯗ ꯑꯣꯐ ꯀꯟꯗꯛ ꯆꯂꯥꯏꯕꯗꯨꯕꯨ ꯑꯣꯏꯒꯦꯔꯥ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯆꯂꯥꯏꯕꯗꯨꯕꯨ ꯑꯣꯏꯒꯦꯔꯥ ꯑꯃꯨꯛ ꯀꯥꯟꯅꯔꯅꯤ ꯍꯥꯏꯕꯅꯤꯀꯣ ꯍꯥꯏꯗꯤ ꯑꯃꯨꯛꯇꯪꯗ ꯇꯧꯊꯣꯛꯈ꯭ꯔꯕꯅꯤꯅ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯄꯣꯂꯤꯁꯤꯁ ꯑꯃ ꯆꯠꯅꯔꯝꯃꯦ ꯀꯣ ꯃꯣꯗꯦꯜ ꯀꯣꯗ ꯑꯣꯐ ꯀꯟꯗꯛꯁꯦ ꯂꯥꯛꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯣꯂꯤꯁꯤꯗꯨ ꯃꯔꯛꯇ ꯊꯥꯗꯠꯇꯣꯏꯅꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯥꯎꯊꯣꯛꯄꯕꯨ ꯌꯥꯔꯣꯏꯗꯣꯏꯅꯤ ꯃꯣꯗꯦꯜ ꯀꯣꯗ ꯑꯣꯐ ꯀꯟꯗꯛ ꯂꯥꯛꯇꯥꯔꯒꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯕꯣꯠꯇ ꯀꯥꯏꯗꯅꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯗꯅꯕ ꯑꯩꯅ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯥꯎꯊꯣꯛꯄꯕꯨ ꯌꯥꯔꯣꯏꯗꯣꯏꯅꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯟꯅ ꯆꯠꯂꯝꯕ ꯃꯌꯥꯝꯗꯨꯁꯨ ꯆꯠꯅꯔꯣꯏꯗꯣꯏꯅꯤ ꯃꯣꯗꯦꯜ ꯀꯣꯗ ꯑꯣꯐ ꯀꯟꯗꯛ ꯂꯥꯛꯇꯥꯔꯒꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯍꯥꯏꯗꯤ ꯏꯂꯦꯛꯁꯟ ꯌꯥꯝ ꯇꯣꯏꯅ ꯇꯧ ꯇꯥꯔꯒꯗꯤ ꯑꯗꯨ ꯃꯣꯗꯦꯜ ꯀꯣꯗ ꯑꯣꯐ ꯀꯟꯗꯛꯁꯤꯁꯨ ꯌꯥꯝ ꯇꯧꯗꯣꯏꯅꯤ ꯑꯥꯏꯗꯔ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟ ꯑꯣꯏꯒꯦꯔꯥ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯣꯏꯒꯦꯔꯥ ꯑꯗꯨꯅ ꯄꯣꯂꯤꯁꯤ ꯑꯗꯨꯃꯥꯏꯅ ꯃꯔꯛꯇ ꯄꯣꯂꯤꯁꯤꯗ ꯃꯇꯝ ꯃꯇꯝꯗ ꯇꯠꯂꯒ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯊꯕꯛꯇ ꯇꯧꯕꯗꯣ ꯑꯗꯨꯗꯣ ꯇꯧꯔꯔꯣꯏꯕ ꯑꯃꯨꯛ ꯋꯥꯟꯁ ꯏꯂꯦꯛꯁꯟ ꯆꯍꯤ 5 ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯇꯧꯈꯤꯕ ꯃꯇꯝꯗ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯑꯗꯨꯝ ꯑꯃꯨꯛꯇꯪ ꯇꯧꯔꯛꯇꯣꯔꯤꯕꯅꯤꯅ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯑꯃꯨꯛꯇꯪ ꯂꯦꯞꯄꯅꯦꯕ ꯌꯥꯝ ꯇꯣꯏꯅ ꯐ꯭ꯔꯤꯀ꯭ꯋꯦꯟꯂꯤ ꯂꯦꯞꯄꯔꯣꯏꯕꯀꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯚꯣꯇꯔꯁꯤꯡ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯂꯛꯑꯅꯤ ꯍꯥꯌꯔ ꯚꯣꯇꯔ ꯇꯔꯟ ꯑꯥꯎꯠ ꯍꯥꯏꯇꯥꯔꯦꯀꯣ ꯚꯣꯇꯔ ꯇꯔꯟ ꯑꯥꯎꯠꯁꯤꯁꯨ ꯌꯥꯝꯃꯅꯦꯕꯀꯣ ꯃꯤꯗꯣ ꯌꯥꯝꯃꯦ ꯚꯣꯠ ꯑꯃꯨꯛꯇꯪꯗ ꯊꯥꯗꯗꯣꯔꯃꯤꯅ ꯍꯥꯏꯗꯤ ꯃꯤꯗꯣ ꯌꯥꯝ ꯌꯥꯝꯃꯅꯦꯕ ꯑꯗꯨꯗꯩꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯈꯪꯕ ꯌꯥꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯀꯃꯤꯇꯤ ꯂꯩꯀꯣ ꯃꯁꯤꯒꯤ ꯕꯤꯜꯁꯤꯕꯨ ꯌꯦꯡꯅꯕ ꯍꯥꯏꯗꯤ ꯕꯤꯜꯁꯤꯕꯨ ꯌꯦꯡꯅꯕ ꯑꯩꯈꯣꯏꯒꯤ ꯔꯥꯝꯅꯥꯊ ꯀꯣꯕꯤꯟ ꯍꯥꯟꯅ ꯀꯩꯅꯣ ꯑꯣꯏꯔꯝꯕꯗꯣ ꯑꯗꯨꯅ ꯂꯨꯆꯤꯡꯕ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯈꯤꯕꯀꯣ ꯀꯣꯕꯤꯟ ꯀꯃꯤꯇꯤ ꯑꯗꯨꯅ ꯍꯥꯏꯕ ꯇꯥꯝ ꯈꯔ ꯌꯦꯡꯉꯝꯁꯤꯀꯣ ꯇꯥꯝ ꯈꯔ ꯌꯦꯡꯉꯝꯁꯤ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯔꯥꯝꯅꯥꯊ ꯀꯣꯕꯤꯟ ꯀꯃꯤꯇꯤꯅ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ इलेक्शन से 5 years
5 years matungda tawranebako adudaida hana chahi ahum lerami chahi ani khakta ngaire haina ko adi state assembly hojikta election tawgibasu leirida aduga amta adi hojikta hujik ngarang na ngasi handak chaida tawgiba myam su leiri mathang chaida tawrakadaba myam su leiri aduga do hojiki sigi bill se pass taw taragadi moi aise date ama fix leirani appointed date aina ko appointed date and adugi date fix tawrakana appointed date ke matung 5 years ko adugi date to fix tawrakana adudaida hujiki lok sabha election se pangthoni aduduga 5 years matungda dum pangthoni hadi 5 years kudingi appointed date sida dum pangthok toine marakta government kaire aduduga kano government damana hairse sida government ama leire damana manipur hairse manipur government se sigi election sida pangthokre ko aduduga 5 years sudre adi 5 years sudabida marakta government se kaina kano government ama anauba government ama form tore chahi ani da ngaire 5 years sugadaba chahi ani da ngaire doi taragadi dum 2 years se dum notion gani moi government 5 years se yo adi dum 5 years da dum tawdiba adi mana chahi ai koi government se mi chahi ani katang ngairi ka habdu yaro just appointed date ngasagi appointed date to dum follow tawduni adagi mo election commission gi ko election commission gi powers state government gi state assembly election do aduda khaktang hadi ema do postpone to bani khangde adagi model the kano same government same election do pangtho hon badani khangde aduda khaktang powers piri election commission gi power hadi election commission gi powers so yamna hadi COVID committee gi role se yam chawe ko aduduna bills budi pass tawdri hojiki magi pros and cons mayam su lei ma se theng puthoi natraga kano tawi mai khana naina ba matam se khana pide ko te ko adu bill to pass tawraga di sigumba kano sing se thulaka de ko ado sigi problem hai tare ko adi problem hai tare problem sing se kai kai mu lei ge se negative effect hai tare ko negative effects ni maru oina sigi editorial na nainarami se ko hajiki haiba editorial na nainarami se negative effect ni ko ya maru oina nainarami se negative effect yeng se ko negative effect of sigi one nation one election se ko negative effect ya maru oi se ko gi constitutional amendment am show in tawdore undam oina basic adusu basic element lay dana ko koigi basic elements se kesabananda case koigi kano to kanogi constitutional amendment tawbada ya dena basic element ma am tawnai dana ko basic element ma am lagi dana ya de adu dana kesabananda barati case ta basic element di amendment tawba ya de hai gi dana ko aju basic element di lagi dam ni basic element tawda adu duma pura flop chala ni ba amendment tawba ya ni the constitution amendment or office karam da no hara kanda article basic element da constitutional amendment or ni adu article 83 duga 172 da sina state kini ko sina lok sabha rajya sabha board house ki lok sabha rajya sabha board house ki moigi duration do ni ba ko adi sigi chalana mi lok sabha gi oina di koi 5 years lay ko magi duration sa di 5 years matunga election tawgadawni aduga sigina one third members say every 2 years kudingi re-elect tawgadawni ka laygidana adugumbaduni ba pra change sarakse basic element article 83 is pra change sarani 172 duna lok sabha state ki state assembly duni ko state legislative assembly gi magi 5 years lerambado adu pra change tawgana basic element lo change tawgani ko second thing the regional parties की focus से हम ले रहा है regional parties से मोए से हंडगरनी शिदगरनी regional parties से पूरा यदि खुदा मैंने election से पुलब one time में तो रखते regional parties से मैं state तक खतने focus तो दूसरे नत्रा अदुना state की powers से हदी centralize हो रहा नहीं वो centralize हम हो रहा नहीं centralize हम हो रहा तारा कदी central government पालिबा मोगी
ꯄꯥꯔꯇꯤꯁꯤꯡꯁꯤꯅ ꯍꯦꯟꯅ ꯐꯣꯀꯁ ꯄꯤꯔꯛꯑꯅꯦꯕ ꯏꯁꯨꯁꯦ ꯏꯂꯦꯛꯁꯟꯁꯤꯗ ꯏꯁꯨ ꯄꯨꯈꯠꯂꯛꯄ ꯃꯇꯝꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯏꯁꯨꯅ ꯍꯦꯟꯅ ꯐꯣꯀꯁ ꯇꯧꯈ꯭ꯔꯅꯦꯕ ꯑꯗꯨꯗꯨꯅ ꯄꯥꯔꯇꯤꯁꯨ ꯃꯣꯏꯅ ꯍꯦꯟꯅ ꯆꯥꯎꯔꯕꯅꯤꯅ ꯃꯣꯏꯅ ꯍꯦꯟꯅ ꯗꯣꯃꯤꯅꯦꯠ ꯇꯧꯔꯛꯑꯅꯤ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯍꯥꯟꯅ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯃꯣꯏꯅ ꯌꯥꯝ ꯀꯟꯖꯔꯝꯕꯗꯣ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟꯒ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯛꯑꯕꯅꯤꯅ ꯄ꯭ꯔꯣꯄꯥꯒꯦꯟꯗꯥ ꯁꯟꯗꯣꯛꯄꯗ ꯑꯣꯏꯔꯁꯨ ꯏꯂꯦꯛꯁꯟꯒꯤ ꯑꯦꯖꯦꯟꯗꯥ ꯅꯩꯅꯕꯗ ꯑꯣꯏꯔꯁꯨ ꯂꯣꯏꯅꯃꯛꯇꯁꯨ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯁꯦ ꯌꯥꯎꯔꯛꯑꯔꯣꯏꯕ ꯄꯥꯛꯅ ꯃꯣꯏꯗꯁꯨ ꯏꯐꯦꯛ ꯌꯥꯝ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯇꯥꯔꯝꯁꯤꯡꯁꯦ ꯍꯥꯏꯗꯤ ꯚꯦꯔꯥꯏꯌꯤꯡ ꯇꯥꯔꯝꯁ ꯍꯥꯏꯇꯥꯔꯦꯀꯣ ꯇꯥꯔꯝ ꯍꯥꯏꯗꯤ ꯑꯍꯥꯟꯕꯒꯤ ꯍꯧꯔꯛꯄꯒꯤ ꯑꯣꯏꯅꯗꯤ ꯏꯂꯦꯛꯁꯟꯒꯤ ꯇꯥꯔꯝꯁꯤꯡꯁꯦ ꯍꯥꯏꯗꯤ ꯃꯤ ꯈꯔ ꯑꯃꯅ 2 years ꯈꯛꯇꯪ ꯑꯣꯏꯕ ꯀꯣ ꯍꯥꯏꯗꯤ ꯁ꯭ꯇꯦꯠ ꯈꯔꯗꯅ 2 years ꯈꯛꯇꯪ ꯑꯣꯏꯕ ꯑꯇꯩꯗꯅ 1 year even 1 year ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯇꯣꯔꯤꯕ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅꯗꯤ ꯆꯍꯤ 5ꯁꯦ ꯄꯨꯔꯥ ꯃꯥꯟꯅꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯏꯂꯦꯛꯁꯟꯁꯦ ꯃꯥꯟꯅꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯈꯔ ꯑꯃꯗꯤ ꯆꯍꯤ 2ꯗ ꯂꯣꯏꯁꯟꯕ ꯈꯔ ꯑꯃꯅ ꯆꯍꯤ 1ꯗ ꯂꯣꯏꯁꯟꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯇꯣꯔꯤꯕ ꯑꯗꯨꯗꯨꯅ ꯑꯗꯨꯁꯨ ꯍꯥꯏꯗꯤ ꯇꯥꯔꯝ ꯃꯌꯥꯝ ꯑꯃ ꯍꯣꯡꯂꯛꯄꯗꯁꯨ ꯑꯗꯒꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯍꯥꯏꯇꯥꯔꯦꯀꯣ ꯏꯂꯦꯛꯁꯟꯁꯤ ꯌꯥꯝ ꯇꯧ ꯇꯥꯔꯒꯗꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤꯁꯤ ꯍꯦꯟꯒꯠꯂꯦꯕ ꯑꯗꯨꯕꯨꯗꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯀꯩꯅꯣꯃ ꯃꯤꯅꯤꯁꯇꯔ ꯑꯃ ꯏꯂꯦꯛ ꯇꯧ ꯇꯥꯔꯒꯗꯤ ꯃꯤꯅꯤꯁꯇꯔꯗꯨꯅ ꯑꯩꯅ ꯏꯂꯦꯛ ꯇꯧꯕꯤꯕꯒꯤ ꯃꯥꯅ ꯑꯩꯈꯣꯏꯗ ꯀꯥꯟꯅꯅꯕ ꯊꯕꯛ ꯈꯔ ꯇꯧꯕꯤꯔꯛꯄꯗꯣ ꯑꯗꯨ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯀꯧꯏꯀꯣ ꯑꯗꯣ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤꯁꯦ is directly proportional to this number of election ꯍꯥꯏꯗꯤ frequency ꯍꯥꯏꯇꯥꯔꯦꯀꯣ frequency of election इलेक्शन से हम तो इतना तार के मुझे रिमाइंडर अदो नोइसे अखोई बोट लेको अखोई पुबीदा लेको नोइसे अदुना नोइ थबक फजन तौरोको का हाबगी इलेक्शन दो अदो फ्रीक्वेंसी ऑफ इलेक्शन से हंदरअबनिना हदि ngसाइगी वन नेशन वन इलेक्शन तौबरनिना इलेक्शन से हंदरनिना अकाउंटेबिलिटी से रिड्यूस तौराने को अकाउंटेबिलिटी से हंदरअने अदगी इलेक्शन से याम यामक्तबदा हाय तारेको अदुगी course correction है नको अदि course correction है कहीं अखोई नेशनल पार्टी में लेरे पार्टी सिना इलेक्शन जाम तो तौद तारगदी अखोइना सोइरे हाइबसे हाइबे ngam हाइबसे इलेक्शन दुदा खतनीना अखोइना हाइबे यारसे वोटर की पावर से कने इलेक्शन दा खतनीबा सो थबक से तौबदे चही 5 जी मंगाइदुरीबा कोइ हाइदि इलेक्शन से मैम अमा तौ तारगदी अखोइना थुथुना हाइबे यादुनीदना अदु चही 5 दी गाइनारोइदना अदु चही 5 दो गाइदबिदा वन नेशन वन इलेक्शन से लाख तारगदी चही 5 खुदिंगी गाइनदुनी अदुना लंबेन से चुमथोकनबदा हेन थुना चुमथोकदो ngamaroy यामदुगा याम हाइदि कोर्स करेक्शन से याम तौबो ngamaroy बको अदुगा सेंट्रलाइज ओइबा अदगी कनो तब हाइदि फ्रीक्वेंसी ऑफ द इलेक्शन से को फ्रीक्वेंसी ऑफ इलेक्शन से तसेंबगी मोइनदी इलेक्शन याम तोइना तौदना बायना हाइरि को अदो कंट्राडिक्ट तौबा अमा ले खुदमैना प्रॉब्लम अमा थोय कनो नेशनल प्रॉब्लम अमा लोक सभा की दा लोक सभा इलेक्शन से तौबो तो मेजॉरिटी फंगरे खलो को नो मेजॉरिटी नो पार्टी से मेजॉरिटी फंगरे को नो पार्टी से इलेक्टेड तौत्रे तो पार्टी खरा दी कोalition गवर्नमेंट सेमे कोalition गवर्नमेंट से को से काइनिंगाई मसा याम ले आदि माजे अदि गवर्नमेंट से फंक्शन गवर्नमेंट से काइबगी मसा याम ले को ब्रेकिंग डाउन मसा याम ले गवर्नमेंट से काइबा खुदिंगी अमु लोक सभा इलेक्शन से तौरक्तुरी दुना ताबे अदि तारगदी ngसागे काइनिंगाई मसा याम ले मिना कोalition गवर्नमेंट से काइनिंगाई मसा याम ले मिना इलेक्शन से हम तोइना तौरक्तुरी लोक सभा इलेक्शन से तोइना तौरिगे ngसागी स्टेट असेंबली इलेक्शन दसु तो इंदुई नत्रा स्टेट असेंबली इलेक्शन दसु तो इंदुई नत्रा लोक सभा इलेक्शन से तोइना तौरिगे अदु तारगदी मोइना फ्रीक्वेंसी ऑफ इलेक्शन दा हंदरकनी हाइसे हंदरपगी चांस नि नेमे लोक सभा इलेक्शन से तौरक तारगदी स्टेट असेंबली इलेक्शन सु याम तोइना तौरक्तोइनिना इलेक्शन से याम तोइना तौरक्तोइनिना ngसागी कॉस्ट इफेक्टिवनेस हाइदि पैसा याम चखललोय खोलगे का हाइबदसु दुम यारा ओरोय तुरी तोइ तारगदी अजुना तापदी ngसागी सिगी बिल से और सिगी वन नेशन वन इलेक्शन हाइबा बिल से कशु यामना कायना इंपोर्टेंट ओइबा हाइदि कानबा फंगदबा बिल मानदे सिनिबको सिगी केनोसना एडिटोरियल सना हाइरमिसको अदुना एडिटोरियल सिगी मखादा कोइगी मसीसिगी कानबा हाइदि अखोइना करी तौरगदी रिफॉर्म करी करा चलगदी अखोइ से मसीदसदा हाइदि मसीगी वन नेशन वन इलेक्शन से हाइदि इफेक्ट इम्प्लीमेंट तौबदा हेना कानगनी सिन हेना इशू सिंग से करम करम इशू अतोप करी करी लेरिगे हाइबदुनिको
ꯑꯇꯣꯞ ꯑꯇꯣꯞꯄ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯦꯟꯇꯤ ꯗꯤꯐꯦꯛꯁꯟ ꯂꯣꯒꯤ ꯑꯥꯔꯇꯤꯀꯜ 356 ꯑꯥꯔꯇꯤꯀꯜ 356ꯀꯤ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯏꯟꯁꯇꯦꯕꯤꯂꯤꯇꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗ ꯍꯥꯟꯅ ꯐꯣꯀꯁ ꯇꯧꯍꯟꯅꯤꯡꯉꯤ ꯁꯤꯅꯦꯕꯀꯣ ꯐꯦꯗꯔꯦꯜ ꯁ꯭ꯇ꯭ꯔꯛꯆꯔꯗ ꯊꯨꯒꯥꯏꯕꯗꯨꯗꯤ ꯊꯨꯒꯥꯏꯍꯟꯅꯤꯡꯗꯦ ꯁꯤꯅꯦꯕ ꯁꯤꯁꯤꯅ ꯐꯦꯗꯔꯦꯜ ꯁ꯭ꯇ꯭ꯔꯛꯆꯔꯗꯗꯤ ꯍꯧꯖꯤꯛꯀꯤ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯏꯂꯦꯛꯁꯟꯁꯤꯅꯗꯤ ꯐꯦꯗꯔꯦꯜ ꯁ꯭ꯇ꯭ꯔꯛꯆꯔꯗꯗꯤ ꯍꯧꯖꯤꯛꯀꯤꯗꯣ ꯌꯥꯝ ꯊꯨꯒꯥꯏꯈ꯭ꯔꯦꯀꯣ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯄꯥꯋꯔ ꯂꯩꯖꯔꯝꯕꯗꯣ ꯌꯥꯝ ꯍꯟꯊꯈꯤꯗꯣꯏꯅꯤꯀꯣ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯒꯥꯇꯣ ꯌꯥꯝ ꯍꯟꯊꯈꯤꯗꯣꯏꯅꯤꯀꯣ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯁꯦ ꯍꯦꯟꯒꯠꯍꯟꯅꯕ ꯏꯝꯄꯥꯋꯔ ꯇꯧꯅꯕ ꯃꯁꯤꯒꯤꯁꯤꯗ ꯃꯥꯒꯤ ꯄ꯭ꯔꯣꯚꯤꯖꯟ ꯈꯔ ꯍꯥꯞꯄ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯗꯨꯗꯨꯅꯤ ꯃꯥꯅ ꯁꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜꯁꯤꯅ ꯍꯥꯏꯔꯝꯃꯤꯁꯤꯀꯣ ꯑꯗꯨꯒ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯒꯣꯚꯔꯟꯃꯦꯟꯠ ꯍꯥꯏꯇꯥꯔꯦꯀꯣ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯒꯣꯚꯔꯟꯃꯦꯟꯠꯗ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯍꯟꯅꯤꯡꯉꯤ ꯁꯦꯟꯇ꯭ꯔꯦꯂꯥꯏꯁ ꯑꯣꯏꯕ ꯄꯨꯔꯥ ꯁꯦꯟꯇ꯭ꯔꯦꯂꯥꯏꯁ ꯑꯣꯏꯕ ꯄꯣꯠꯇꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗ ꯄꯜꯂꯝꯗꯦꯗꯅꯀꯣ ꯁꯦꯟꯇ꯭ꯔꯦꯂꯥꯏꯁ ꯑꯣꯏꯕ ꯄꯣꯠꯇꯤ ꯑꯗꯨ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯁꯨ ꯑꯣꯏꯒꯗꯕꯅꯤ ꯐꯦꯗꯔꯦꯂꯤꯖꯝꯁꯨ ꯁꯞꯄꯣꯔꯠ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯏꯜꯂꯀꯥꯟꯗ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯔꯣꯜꯁꯨ ꯀꯟꯈꯠꯍꯟꯒꯗꯕꯅꯤ ꯐꯦꯗꯔꯦꯂꯤꯖꯝ ꯁꯞꯄꯣꯔꯠ ꯇꯧꯒꯗꯕꯅꯤ ꯁꯦꯟꯇ꯭ꯔꯦꯂꯥꯏꯁ ꯑꯣꯏꯒꯗꯕꯅꯤ ꯑꯣꯏꯕꯁꯨ ꯑꯩꯈꯣꯏ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠꯁꯨ ꯐꯖꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯍꯟꯒꯗꯕꯅꯤ ꯁꯣ ꯅꯣꯟꯁ ꯑꯦꯄ꯭ꯔꯣꯆ ꯑꯃ ꯍꯥꯏꯗꯤ ꯕꯦꯂꯦꯟꯁ ꯑꯦꯄ꯭ꯔꯣꯆ ꯑꯃ ꯂꯥꯛꯍꯟꯒꯗꯕꯅꯤ ꯁꯤꯅꯤꯀꯣ ꯅꯦꯛꯁ ꯏꯗꯤꯇꯣꯔꯤꯌꯦꯜ ꯑꯃ ꯑꯃꯨꯛ ꯌꯦꯡꯁꯤ ꯏꯟꯗꯤꯌꯥ ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯏꯟꯁꯣꯜꯚꯦꯟꯁꯤ ꯑꯦꯟड ꯂꯤꯒꯦꯜ ꯔꯤꯐꯣꯔꯝ ꯁꯤꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟట్ ꯑꯣꯏꯕ ꯄꯣꯠꯇꯤ ꯅꯠꯇꯦꯀꯣ ꯍꯥꯏꯐꯦꯠ ꯃꯥꯏ ꯃꯅꯨꯡꯗ ꯌꯥꯎꯔꯤꯁꯦ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯁꯤꯀꯣ ꯁꯤꯗꯩꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯩꯈꯣꯏ ꯊꯣꯛꯈ꯭ꯔꯦ ꯖꯦꯠ ꯏꯌꯔꯋꯦꯁ ꯍꯥꯏꯅ ꯍꯥꯟꯅ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯏꯟꯗꯁꯇ꯭ꯔꯤꯗ ꯈ꯭ꯋꯥꯏ ꯆꯥꯎꯅ ꯀꯩꯅꯣ ꯇꯧꯔꯝꯕꯗꯣ ꯑꯗꯨ 2019ꯗꯒꯤ ꯃꯥꯁꯦ ꯇꯣꯛꯈ꯭ꯔꯕꯅꯤꯀꯣ ꯖꯦꯠ ꯑꯦꯌꯔꯋꯦꯁꯁꯦ ꯄꯥꯏꯕ ꯑꯗꯨꯗꯣ ꯖꯦꯠ ꯑꯦꯌꯔꯋꯦꯁꯁꯤꯒꯤ ꯃꯥꯒꯤ ꯅꯦꯗꯔꯂꯦꯟꯒ ꯏꯟꯗꯤꯌꯥꯒ ꯗ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯂꯩꯔꯝꯃꯦꯕ ꯑꯣꯐꯤꯁꯀꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯒꯨꯝꯕ ꯄꯩꯁꯥ ꯊꯥꯗꯕ ꯂꯩꯔꯝꯃꯦꯕ ꯑꯗꯨꯗ ꯏꯟꯗꯤꯌꯥꯗ ꯏꯟꯁꯣꯜꯚꯦꯟꯁꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯖꯦꯠ ꯑꯦꯌꯔꯋꯦꯁ ꯀꯝꯄꯦꯅꯤꯁꯤꯅꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ ꯐꯟ ꯐꯖꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯀꯩ ꯍꯥꯏꯅꯤ ꯇꯦꯛꯁ ꯐꯖꯅ ꯄꯤꯔꯝꯗꯕ ꯑꯣꯏꯒꯦꯔꯥ ꯑꯃ ꯇꯧꯔꯝꯕꯀꯣ ꯕꯦꯡꯀ꯭ꯔꯞꯁꯤꯒꯤ ꯊꯕꯛ ꯇꯧꯔꯝꯕ ꯏꯟꯁꯣꯜꯚꯦꯟꯁꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯤ ꯃꯥꯁꯦ ꯐꯖꯅ ꯄꯩꯁꯥ ꯇꯦꯛꯁ ꯈꯔ ꯐꯖꯅ ꯀꯥꯔꯝꯗꯕ ꯈꯣꯠꯂꯝꯗꯕ ꯇꯧꯔꯝꯕꯗꯨꯗꯒꯤ ꯕꯣꯠ ꯅꯦꯗꯔꯂꯦꯟ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯗ ꯃꯥꯁꯦ ꯀꯣꯟꯅ ꯇ꯭ꯔꯥꯏꯌꯦꯜ ꯆꯠꯊꯩꯑꯕ ꯀꯣ ꯑꯗꯣ ꯍꯟꯗꯛꯀꯤ 2024ꯗ ꯀꯣ ꯗꯤꯁꯦꯝꯕꯔ ꯊꯥꯒꯤ 2024ꯒꯤ ꯗꯤꯁꯦꯝꯕꯔꯗ ꯃꯣꯏꯁꯦ ꯄꯨꯔꯥ ꯁꯤꯁꯦ ꯂꯤꯀ꯭ꯋꯤꯗꯤꯐꯥꯏ ꯇꯧꯅꯕ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦꯕ ꯖꯦꯠ ꯑꯦꯌꯔꯋꯦꯁꯁꯦ ꯄꯨꯔꯥ ꯇꯣꯛꯍꯟꯅꯕꯀꯣ ꯖꯦꯠ ꯑꯦꯌꯔꯋꯦꯁꯁꯦ ꯄꯨꯔꯥ ꯂꯤꯀ꯭ꯋꯤꯗꯤꯐꯥꯏ ꯇꯧꯔꯒ ꯄꯨꯔꯥ ꯃꯨꯊꯠꯈ꯭ꯔꯦꯕ ꯀꯝꯄꯦꯅꯤꯁꯦ ꯄꯨꯔꯥ ꯃꯨꯊꯠꯈ꯭ꯔꯕꯅꯤꯀꯣ 2024 ꯗꯤꯁꯦꯝꯕꯔꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯑꯗꯨꯗ ꯍꯥꯏꯗꯤ ꯕꯣꯠ ꯅꯦꯗꯔꯂꯦꯟ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯗ ꯑꯅꯤꯃꯛꯇ ꯏꯟꯁꯣꯜꯚꯦꯟꯁꯤꯒꯤ ꯀꯦꯁꯁꯦ ꯅꯩꯅꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯏꯟꯁꯣꯜꯚꯦꯟꯁꯤꯒꯤ ꯀꯦꯁꯁꯦ ꯅꯩꯅꯔꯛꯄ ꯃꯇꯝꯁꯤꯗ ꯀꯔꯤ ꯑꯁꯣꯏꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯁꯤꯒꯤ ꯄꯩꯁꯥꯒꯤ ꯃꯔꯝꯗ ꯍꯥꯏꯗꯤ ꯏꯟꯁꯣꯜꯚꯦꯟꯁꯤꯒꯤ ꯃꯔꯝꯗ ꯅꯩꯅꯕ ꯑꯦꯛ ꯑꯃ ꯂꯩꯀꯣ ꯏꯟꯁꯣꯜꯚꯦꯟꯁꯤꯒꯤ ꯀꯣꯔꯠ ꯑꯃ ꯏꯟꯁꯣꯜꯚꯦꯟꯁꯤ ꯑꯦꯟ ꯕꯦꯡꯀ꯭ꯔꯞꯁꯤ ꯀꯣꯔꯠ ꯍꯥꯏꯅꯀꯣ bankruptcy court court ꯀꯣ 2016ꯒꯤ ꯍꯥꯏꯔꯤꯕ ꯀꯣꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯔꯠꯁꯦ ꯍꯥꯏꯗꯤ ꯂꯩꯀꯣ ꯀꯣꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯇ꯭ꯔꯥꯏꯌꯦꯜ ꯆꯠꯊꯕ ꯃꯇꯝꯗ ꯄꯨꯔꯥ ꯍꯥꯏꯗꯤ ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗꯒꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗ ꯀꯣ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯦꯗꯔꯂꯦꯟ ꯏꯟꯗꯤꯌꯥꯅ ꯑꯅꯤꯃꯛ ꯌꯥꯎꯁꯜꯂꯛꯑꯦꯕ ꯖꯦꯠ ꯑꯦꯌꯔꯋꯦꯁꯀꯤ ꯏꯟꯁꯣꯜꯚꯦꯟꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯅꯩꯅꯕ ꯃꯇꯝꯗ ꯑꯗꯨꯅ ꯅꯦꯗꯔꯂꯦꯟ ꯌꯧꯔꯛꯑꯕꯅꯤꯅ ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯑꯣꯏꯔꯦ ꯑꯗꯨꯗꯨꯅ ꯏꯟꯁꯣꯜꯚꯦꯟꯁꯤꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯌꯥꯎꯁꯜꯂꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯏꯟꯁꯣꯜꯚꯦꯟꯁꯤ ꯕꯦꯡꯀ꯭ꯔꯞꯁꯤ ꯀꯣꯔꯠ 2016ꯁꯦ ꯃꯌꯥꯛ ꯆꯝꯕꯗꯣ ꯍꯥꯏꯗꯤ ꯌꯥꯝ ꯀꯟꯅ ꯊꯕꯛꯁꯦ ꯐꯖꯅ ꯇꯧꯕ ꯉꯝꯃꯛꯇꯕꯗꯣ ꯑꯗꯨꯗꯨꯅꯀꯔꯤ ꯑꯇꯣꯞꯄꯀꯔꯤ ꯄꯣꯠ ꯍꯥꯞꯆꯤꯟ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯌꯥꯒꯅꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯅꯦꯕꯀꯣ ꯁꯤꯒꯤ ꯇ꯭ꯌꯨꯇꯣꯔꯤꯌꯦꯜꯗ ꯏꯔꯝꯃꯤꯁꯦ ꯑꯗꯨꯗꯩꯗ ꯃꯥꯅ ꯁꯤꯗ ዩኒሲትሬል ꯀꯥꯏꯅ ꯌꯨꯅꯥꯏꯇꯦꯠ ꯅꯦꯁꯟ ꯀꯃꯤꯁꯟ ꯑꯣꯟ ꯏꯟꯇꯔꯅꯦꯁꯅꯦꯜ ꯇ꯭ꯔꯦꯗ ꯑꯦꯟ ꯂꯣ ꯍꯥꯏꯕꯀꯣ ꯁꯤꯒꯤ ꯌꯨꯅꯤꯇ꯭ꯔꯦꯜ ꯃꯣꯗꯦꯜ ꯂꯣ ꯑꯣꯟ ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯏꯟꯁꯣꯜꯚꯦꯟꯁꯤ ꯂꯩꯌꯦꯕ ꯃꯣꯗꯦꯜ ꯀꯣꯔꯠ ꯈꯔ ꯃꯣꯏꯒꯤ ꯂꯣ ꯑꯗꯨꯒꯤ ꯂꯣꯗꯨꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯑꯃꯁꯨ ꯆꯪꯉꯦꯕ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯂꯣꯗꯨꯗ ꯌꯦꯡꯉꯒ ꯑꯩꯈꯣꯏꯒꯤ ꯏꯟꯁꯣꯜꯚꯦꯟꯁꯤ ꯑꯦꯟ ꯕꯦꯡꯀ꯭ꯔꯞꯁꯤ ꯀꯣꯔꯠꯁꯦ ꯁꯦꯝꯗꯣꯛꯄ ꯆꯪꯉꯤ ꯁꯤꯅꯦꯕꯀꯣ ꯃꯥꯅ ꯍꯥꯏꯔꯝꯃꯤꯁꯤꯀꯣ ꯄꯜꯂꯝꯕ ꯌꯥꯕꯁꯦ ꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯩꯅ ꯍꯧꯖꯤꯛ ꯄꯟꯕ
insolvency and bankruptcy code to adugi amendment tawba adugi insolvency and bankruptcy code se kanai makha da lega da si national company law national company law tribunal se ko si makha da leiba aduna asigi tam adi national company law tribunal amasung insolvency and bankruptcy court hariba mayam jingse siji semdokpa ma changi na hairambani ko just ningsing duise kaino sigi IBC haise kaino 2016 gi rules se kaino adu kanai makha da lei national company law tribunal gi makha da lei toini ko aduga mana kari thabak toy haidi IBC na tawba thabak sing se koigi insolvency gi resolution putokpa ko reorganization tawba ko reorganization tawba haidi insolvency thoe doi taragadi kari thabak paikatani reorganize kamai tawgani insolvency se kannaba khonaba ko adagi entrepreneurship haidi entrepreneurship su haidi insolvency se yam thok taragadi koigi business kari tawba se yam la oidoini yam tawroidoini natra adu entrepreneurship se mana hinkalan makholan mada mating chu pangdoini ko stick adugumada haidi aduduna IBC se sigi kanaba karino ko adagi NCLT National Company Law Tribunal haisene kaino kholno adugi matana tang important oyena hairambani ko kaina kano pudi oibinate aduga next ground zero gi article amaga mu yawe du just hyped chara pa ma hyped naina se si se hyped kayani yam important oibidinate Madurai da tungsten mining tawba tungsten ise khangi ko tungsten filament daga sizinabado tungsten W na magi chemical kano oidini chemical formula haitare ko and tungsten se filament daga sizinidana adagi alloy na sizinidana mase yam fasana sizinaba kanoni ko element ni ko ado masigi mining se koigi Tamil Nadu gi village Madurai haisida ko Madurai haisida mining process ama linkhatni na tawba ada villages singna ada khugangi mi singduna yaningde na phongdorok pai wari ni ko adu yaningde se karigino protest or is kaigino I environment da yam so anbago environment da yam so tungsten mining tawbasina biodiversity da dagi magi heritage to swalli ko and archaeologists ma'am su historical archaeological site ma'am ama leidana ko significant site archaeological site ma'am ama sigi Tamil Nadu gi sida su leiba ko haiba leiba pot ma'am jing su soalakpa yai sigi mining je taw taragadi adagi hana village duna leiramba cultural adagi livelihood ki farming tawraga tawrambo kholambado mining da lak taragadi loina ma sokibasu yaiba adagi environment da haidi environmentally yamna sigi Tamil Nadu gi tungsten mining site se environment ge oinadi yam kanaba kanonina mafamnidana haidi Eastern Ghat ki part amasuniba mase ko aduduna masiguma suanba haise biodiversity de shoktoinidana adudugi warini ko Tamil Nadu gi ado example oina dum seasonable ai ko sisa environmental mining effect environmental effect on mining da ko daga topan news amaga mulukat ke IT Ministry notifies draft rules on the data protection law ko 6 feedback by February 18. Information Technology Ministry na koigi data protection law ko data protection law se tasemagini data protection act 2023 ge makada linkat ki boy deni ko asigi data protection act sigi makada rules adi act amale taragidi magi rule ma irakani dana ko adugi rule do draft tawre semgre adu do public miyam da si yaraba yadriba semdongni ma kari yawi khotli ka haina bagi adudo adudugi matangdani ko mana data protection law sigi semdokna rule sigi haitare ko semdokna bagi matangda IT ministry na thadorokpa draft rule haitare ko adudo semdokna ba kari semdokpa khotpa ya adudu yengo sinebo ko kai yawge adu yengsi ko
Digital Personal Data Protection Act ꯍꯥꯏꯁꯦ 2023 ꯁꯦ ꯀꯔꯤꯅꯣ ꯃꯥꯁꯦ ꯀꯩꯅꯣ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯉꯁꯤ ꯃꯁꯤꯁꯦ ꯑꯩꯈꯣꯏꯒꯤ right ama lei individual data se protect tꯧꯒꯗꯕꯅꯤ ꯍꯥꯏꯕ right amaga aduduga data se akoigi law gi matung ina sizinnagadaba data law haiba mu haifet ai yega taksarake ko haidi data ni leine personal data haiba amaga law ni use tauba haidi law gi damakti use tauba personal data haiba amaga aduga akoigi government na use tauba government usable data haitare ko government na law tigat pakotpa research taunaba khonaba adugumbada yengnaba data amaga leine adu haiba data ani sigi haidi kano tauba haitare ko government na use taubasu yaba personal data su oiba adugumba pot se sizineba sizigi matang sindaneba sigi kano sina nainaraktuisi personal data kano haidi sigi DPD data protection legislation data protection the digital personal data protection digital personal data protection act 2023 sina nainaraktuisi ko sigi pot sineba sidaisna kayam yamna personal data kayam yamna di moida government na use tauba yani ko adagi adugi matangda ne mana na government usable data haise ko adagi sidagi kitang hendorpa matamda kari action lawba yai government na personal data da kitang hanjalakpa matamda kari action lawba yai government side tagi or either kano law gi matengdagi kari tauba yai khotpa yai data protection du taunaba khonaba adugi matangda ni ko mana hairamise adudaida consent ama changeba ko adagi data fiduciaries kharasu changeba children haizarake ko data fiduciaries haise sigi sikhaiba data kharase data fiduciaries haise na taudoineba ko series banado series data fiduciaries haise na masagi data ju collect tauba moi taudoini ko store tauba ko karam data bu lawba yai ko what are the data that can be taken karam data bu lawba yai karam data bu lawba yade karai lawgani khotkani moi loi senadoini data fiduciaries kango jingsina and aduga personal data jingse kari ide government na use tauba data usable data jingdun kari no haiduni ko adagi angangsing sida personal data sida angangsing haibadi children gi data si yaramdeni children data du sida yarani children data du lawba yaroi aduna lawge haraga su use tauge haraga su ma haise at least akoigi elder amana hadi guardian amana guardian gi consent yaudaba yaroi ko ado personal data khudimaks consent di pigadeni ko government na DPDP hana hairamni se kaina haraganda government na use tauge haitare consent pigadabani ko aduga 74 hours ki matungda mana sida supanmani ko 74 hours sorry 72 hours ki matungda complaint haidi sigi data fiduciaries na leak kuma oigre haibado leak oigre haibase 72 hours ki matung 72 hours ki matungda 72 hours pabagi manungda haigadabani karigumba personal data je leak oigre hai taragadi 72 hours ki matungda aduduna haigadabani sorry aduduga ma haise children under 18 gi children jidi ma pa gi consent lawgadabani ko aduduga data protection board su sagadabani hai ko data protection board kari haini sigi board se data protection board aisina sigi personal data sigi data protection board sina protection board haina amasu link khatkani ko data protection board sina asagi karigumba government na sigi kano se data se leak oigre natraga agi personal data se leak oigre natraga natraga government na fazana use tawdre natraga personal data se henjanba yawgre haraga data protection board da koi complaint tawraga asise solve tawba yai problem se ko solve tawba yai ko aduda personal data se ngasagi children data piba yadabado adumaina atopa profession kharasu exemption thammeba like doctor gumba
ꯑꯗꯨꯒꯨꯝꯕꯒꯤ ꯗꯦꯇꯥ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯄꯥꯛꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕ ꯗꯦꯇꯥ ꯃꯌꯥꯝ ꯂꯩꯗꯅ ꯂꯥꯏꯛ ꯍꯦꯜꯊ ꯀꯦꯌꯔ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯏꯗꯨꯀꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯈꯔꯁꯨ ꯑꯗꯨꯝ DPDP ꯁꯤꯒꯤ ꯑꯦꯛꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯄꯜꯂꯝꯃꯦꯕꯀꯣ ꯑꯇꯣꯞꯄ ꯀꯥ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕꯗꯤ ꯌꯥꯎꯗ꯭ꯔꯦ ꯕꯠ ꯁꯤꯗꯩꯁꯤꯗ ꯗꯦꯇꯥ ꯕ꯭ꯔꯤꯆꯀꯤ ꯃꯇꯥꯡꯗ ꯗꯦꯇꯥ ꯗꯤꯂꯦꯁꯟꯒꯤ ꯗꯦꯇꯥ ꯗꯤꯂꯦꯁꯟꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯀꯩꯒꯨꯝꯕ ꯃꯤꯗꯣ ꯂꯩꯈꯤꯗ꯭ꯔꯕ ꯗꯦꯇꯥ ꯃꯥꯒꯤ ꯄꯔꯁꯣꯅꯦꯜ ꯗꯦꯇꯥꯗꯣ ꯂꯩꯈꯤꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯗꯦꯇꯥ ꯃꯦꯅꯦꯖ ꯇꯧꯔꯤꯕ ꯗꯦꯇꯥꯕꯨ ꯀꯂꯦꯛ ꯇꯧꯔꯤꯕ ꯗꯦꯇꯥ ꯐꯤꯗꯨꯁꯔꯤꯁ ꯃꯌꯥꯝꯁꯤꯡꯗꯨꯅ 48 ꯑꯋꯥꯔꯁꯀꯤ ꯃꯇꯨꯡꯗ ꯅꯣꯇꯤꯁ ꯊꯣꯛꯑꯒ ꯃꯥꯗꯣ ꯀꯛꯊꯠꯀꯗꯕꯅꯦꯕꯀꯣ ꯗꯦꯇꯥꯗꯨ ꯌꯨꯁ ꯇꯧꯅꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩ ꯍꯥꯏꯕꯗꯣ ꯗꯦꯇꯥꯗꯣ ꯀꯔꯤꯒꯨꯝꯕ ꯂꯤꯛ ꯑꯣꯏꯈ꯭ꯔꯦ ꯁꯣꯏꯗꯅ ꯂꯤꯛ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒꯗꯤ 72 ꯑꯋꯥꯔꯁꯀꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯗꯦꯇꯥ ꯄ꯭ꯔꯣꯇꯦꯛꯁꯟ ꯕꯣꯔꯗꯇ ꯔꯤꯄꯣꯔꯠ ꯇꯧꯒꯗꯕꯅꯦꯕ 72 ꯑꯋꯥꯔꯁꯀꯤ ꯃꯅꯨꯡꯗ ꯗꯦꯇꯥꯗ ꯔꯤꯄꯣꯔꯠ ꯇꯧꯗ ꯇꯥꯔꯒꯗꯤ ꯐꯤꯗꯨꯁꯔꯤꯁꯇꯨ ꯆꯩꯔꯥꯛ ꯐꯪꯕ ꯌꯥꯏꯑꯕ ꯍꯧꯖꯤꯛꯀꯤ ꯗꯦꯇꯥ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ ꯗꯦꯇꯥ ꯐꯤꯗꯨꯁꯔꯤꯁ ꯀꯥꯡꯕꯨꯁꯤꯡꯁꯦ ꯆꯩꯔꯥꯛ ꯐꯪꯕ ꯌꯥꯏ ꯁꯤꯅꯦꯕꯀꯣ ꯍꯥꯏꯁꯦ ꯅꯦꯛꯁ ꯄꯥꯎ ꯑꯃꯒ ꯑꯃꯨꯛ ꯌꯦꯡꯁꯤ ꯁꯤ ꯌꯥꯝ ꯀꯥꯟꯅꯕ ꯄꯥꯎꯗꯤ ꯅꯠꯇꯦ ꯕꯠ ꯕꯤꯖꯦꯄꯤ ꯃꯃꯤꯡ ꯈꯛꯇꯪ ꯈꯪꯉꯒ ꯀꯥꯟꯅꯒꯅꯤꯅ ꯈꯟꯕꯩꯅꯤꯀꯣ ꯕꯤꯖꯦꯄꯤ ꯇꯨ ꯂॉन्च 2 week campaign on Constitution Ambedkar from January 11 Constitution ꯁꯥꯕꯒꯤ Constitution Week ꯀꯥꯏꯅ ꯄꯥꯡꯊꯣꯛꯀꯅꯤ ꯀꯥꯏꯅ ꯃꯟ ꯀꯤ ꯕꯥꯠꯇ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅꯁꯨ ꯍꯥꯏꯈꯤꯕ ꯂꯩꯈ꯭ꯔꯦꯗꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭राꯝ ꯀꯔꯤ ꯄꯥꯏꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯗꯨ ꯍꯥꯏꯗꯤ ꯍꯥꯏꯕꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭राꯝ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯦꯝꯄꯦꯟ ꯑꯃ ꯆꯠꯊꯗꯣꯔꯦꯀꯣ ꯁꯪꯕꯤꯙꯥꯟ ꯒꯧꯔꯕ ꯑꯚꯤꯌꯥꯟ ꯍꯥꯏꯅ ꯕꯤꯖꯦꯄꯤ ꯑꯗꯣ ꯃꯃꯤꯡ ꯈꯛ ꯈꯪꯈ꯭ꯔꯣ ꯑꯗꯣ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯄꯜꯂꯦꯅ ꯑꯩ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤꯀꯣ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯦ ꯗꯥꯛꯇꯔ ꯑꯝꯕꯦꯗꯀꯔ ꯑꯃꯁꯨꯡ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯅꯕ ꯀꯔꯤ ꯒꯣꯚꯔꯟꯃꯦꯟꯅ ꯀꯩ ꯄꯥꯏꯈꯠꯂꯦ ꯍꯥꯏꯔꯒꯗꯤ ꯀꯦꯝꯄꯦꯟ ꯑꯃ ꯄꯥꯏꯈꯠꯂꯤ ꯁꯪꯕꯤꯙꯥꯟ ꯒꯧꯔꯕ ꯑꯚꯤꯌꯥꯟ ꯀꯣ ꯑꯗꯨ ꯃꯦꯟꯁꯇ ꯑꯗꯨꯝ ꯌꯨꯁ ꯇꯧꯕ ꯌꯥꯒꯗ꯭ꯔꯥꯅ ꯈꯟꯕꯅꯤꯀꯣ ꯑꯟꯁꯔ ꯍꯌꯦꯡ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕꯒꯤꯗ ꯃꯇꯥꯡꯗꯒ ꯑꯟꯁꯔ ꯏꯕꯗ ꯌꯥꯎꯔꯛ ꯇꯥꯔꯒꯗꯤ ꯒꯣꯚꯔꯟꯃꯦꯟꯅ ꯀꯩ ꯄꯥꯏꯈꯠꯂꯤ ꯍꯥꯏꯕꯗꯨ ꯃꯇꯝꯗ ꯁꯪꯕꯤꯙꯥꯟ ꯒꯧꯔꯕ ꯑꯚꯤꯌꯥꯟ ꯀꯣ ꯕꯤꯖꯦꯄꯤꯅ ꯂꯤꯡꯈꯠꯈꯤꯕꯗꯣ ꯀꯩꯅꯣꯒꯤꯗꯨꯁꯨ ꯀꯪꯒ꯭ꯔꯦꯁꯀꯤꯁꯨ जय बापू जय भीम जय संविधान ꯀꯥꯏꯅꯀꯣ ꯃꯣꯏꯒꯤ ꯑꯦꯋꯥꯔꯅꯦꯁ ꯀꯦꯝꯄꯦꯟꯒꯁꯨ ꯇꯧꯋꯤꯗꯅ ꯑꯗꯨꯗꯨꯅꯤꯀꯣ ꯁꯤꯗ ꯂꯣꯏꯔꯦ ꯀꯩꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯁꯤꯒ ꯗꯦꯇꯥꯁꯤꯡꯁꯦ ꯄꯥꯝꯕꯤꯕ ꯍꯥꯏꯗꯤ ꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯀꯔꯤꯁꯤꯡꯁꯦ ꯄꯥꯝꯕꯤꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯈꯪꯍꯟꯕꯤꯔꯛꯑꯣ ꯀꯃꯦꯟ ꯕꯣꯛꯁ ꯑꯣꯏꯔꯁꯨꯀꯣ ꯑꯗꯨꯒ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕ ꯌꯥꯎꯔꯒꯁꯨ ꯈꯪꯍꯟꯕꯤꯔꯛꯑꯣ ꯑꯦꯟ ꯂꯥꯟꯕ ꯁꯣꯏꯒꯟꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯑꯩ ꯉꯁꯤꯒꯤ ꯑꯗꯨꯝ ꯄꯥꯔꯒ ꯑꯗꯨꯝ ꯁꯦꯝꯖꯈꯤꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯀꯃꯦꯟ ꯕꯣꯛꯁꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯨꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯦꯞ ꯑꯦ ꯅꯥꯏꯁ ꯗꯦ ꯂꯣꯏꯗꯣꯔꯦ ꯅꯨꯃꯤꯠꯁꯦ ꯁꯣꯔꯤ